ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄ꯭ꯔꯤꯌꯥ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯁ, ꯀꯔꯤꯅꯣ ꯇꯧꯔꯝꯃꯤꯁꯤꯅ? ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯌꯥꯔꯛꯅꯣ ꯍꯥꯏꯔꯤꯁꯦ? ꯑꯌꯨꯛꯀꯤ ꯂꯥꯏꯗꯨ ꯀꯠꯄꯗ ꯏꯁꯤꯡꯒꯤ ꯀꯣꯟ ꯃꯅꯨꯡꯁꯤꯗ ꯂꯩꯁꯤ ꯊꯥꯗꯒꯅꯨ, ꯏꯁꯤꯡꯁꯤꯗ ꯇꯔꯛ ꯇꯔꯛ ꯁꯦꯡꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯀꯠꯂꯣ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯃꯌꯥꯈꯤꯗ꯭ꯔꯕꯅꯤ꯫ ꯅꯠꯇꯦ, ꯑꯩꯕꯨ ꯃꯁꯤꯒꯤ ꯃꯧꯁꯤꯕꯨ ꯀꯔꯝꯍꯥꯏ ꯉꯥꯡꯅꯗꯣꯏꯅꯣ? ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏ, ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯧꯗꯦ꯫ ꯃꯁꯦ ꯃꯥꯒꯤꯁꯦ ꯑꯩꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇ꯭ꯔꯤꯕꯅꯤ꯫ ꯃꯁꯦ, ꯍꯩꯃꯧ ꯇꯥꯕ꯭ꯔꯥ? ꯅꯪ ꯃꯄꯥꯟꯁꯤ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎ ꯂꯥꯎ꯫ ꯍꯥꯏ ꯃꯧ ꯅꯠꯇ꯭ꯔꯥ ꯁꯦꯟꯗ꯭ꯔꯥꯅꯕꯤꯌꯥ, ꯅꯪ ꯇꯥꯗ꯭ꯔꯅꯦ ꯑꯩꯅ ꯀꯧꯔꯤꯁꯦ? ꯍꯣ ꯇꯥꯏꯌꯦ, ꯀꯩꯅꯣ ꯀꯧꯕꯒꯤ ꯍꯦꯛꯇ ꯄꯥꯏꯊꯣꯔꯛꯄ ꯌꯥꯕꯗꯧꯅ ꯏꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯉꯥꯏꯉꯝ ꯁꯤꯡꯉꯝꯗꯕꯤ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕ ꯃꯑꯣꯡꯗꯣ ꯇꯧꯔꯛꯀꯅꯨ ꯍꯥꯏꯕ꯫ ꯀꯩꯅꯣ ꯈꯪꯗꯦꯃꯤ, ꯑꯩꯈꯣꯏꯗꯕꯨꯗꯤ ꯄꯪꯐꯝ ꯃꯐꯩ, ꯑꯗꯨꯒꯅꯦ ꯑꯗꯨꯃꯥꯏꯅꯒ ꯀ꯭ꯋꯥꯛꯀꯤ ꯂꯥꯟꯕꯥꯎ ꯂꯥꯛꯄꯗꯧꯅ ꯃꯤꯗꯒꯥꯗꯤ ꯇꯧꯔꯨ ꯂꯥꯛꯎꯅꯨꯀꯣ ꯏꯃꯥ ꯏꯕꯦꯝꯃ꯫ ꯃꯤꯅ ꯅꯁꯝꯒꯥꯇꯣ ꯁꯦꯠꯇꯅ ꯐꯣꯏꯕꯤꯔꯛꯀꯅꯤ꯫ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯗꯤ ꯏꯅꯦꯝꯕꯣꯛꯅꯤ ꯀꯥꯏꯅꯒ ꯑꯩꯈꯣꯏꯗꯤ ꯈꯥꯝꯗꯣꯛꯄꯒ ꯉꯝꯖꯔꯣꯏ꯫ ꯑꯩꯈꯣꯏꯗꯤ ꯃꯤꯒ ꯑꯣꯟꯁꯤꯟꯅꯕ ꯈꯠꯅ ꯂꯥꯎꯅꯕꯒꯤ ꯊꯕꯛꯁꯦ ꯌꯥꯝ ꯇꯜꯂꯦ, ꯌꯥꯝ ꯍꯩꯅꯖꯗꯦꯕ꯫ ꯃꯁꯤ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ, ꯑꯩꯅ ꯉꯥꯡꯒꯦꯅ ꯀꯧꯊꯣꯛꯑꯒ ꯃꯥꯅꯒ ꯑꯣꯏꯅ ꯑꯆꯨꯝ ꯁꯥꯗꯅ ꯑꯣꯟꯈꯠꯂꯒ ꯏꯃꯥ ꯁꯥꯔꯛꯏꯁꯦ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯃꯅꯦꯝꯁꯦ ꯅꯪ ꯍꯦꯛ ꯑꯣꯏꯒꯦꯒ ꯑꯣꯏꯔꯣꯅꯦ ꯍꯥ? ꯁꯥꯃꯨ ꯃꯤꯔꯣꯟꯕꯤ ꯍꯦꯛ ꯃꯥꯟꯅꯗꯅ ꯁꯛꯇꯥ ꯊꯤꯁꯤꯗꯤ ꯍꯥꯏꯕ ꯉꯥꯡꯕꯅ ꯃꯔꯣꯟ ꯑꯃ ꯂꯧꯗ꯭ꯔꯤꯕ꯫ ꯍꯥꯏ ꯅꯃꯤꯠꯇꯨ ꯁꯤ ꯌꯦꯡꯉꯨ, ꯁꯤ ꯀꯔꯤꯅꯣꯕ ꯅꯪ ꯇꯧꯔꯝꯃꯤꯁꯦ? ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯒꯅꯣꯏꯗꯅ ꯀꯌꯥꯔꯛꯅꯣ ꯍꯥꯏꯔꯤꯁꯦ? ꯃꯁꯤꯗ ꯅꯪꯅ ꯑꯁꯨꯛ ꯌꯥꯝ ꯂꯧꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ? ꯀꯔꯤꯒꯤꯅꯣ ꯃꯤ ꯏꯃꯥꯁꯤꯅ ꯍꯥꯏꯔꯤ ꯉꯥꯡꯉꯤꯁꯦ ꯀꯔꯤꯅꯣ ꯀꯔꯥꯏꯅꯣ ꯈꯟꯗꯦ꯫ ꯑꯐ ꯅꯨꯡꯉꯥꯏ ꯑꯃꯠꯇ ꯍꯥꯏꯕ ꯉꯥꯡꯕ ꯇꯥꯛꯄ ꯂꯧꯗꯦꯅꯦ ꯅꯪ, ꯂꯧꯗꯦꯕ꯫ ꯀꯔꯤꯅꯣ ꯌꯦꯡꯗꯣꯏꯁꯤꯕꯣ? ꯅꯠꯇꯦ, ꯏꯃꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯤꯡꯂꯤ ꯊꯣꯛꯄ ꯃꯈꯩ ꯉꯥꯡꯉꯤꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ? ꯍꯥꯏꯒꯗꯧꯕ ꯑꯗꯨꯃ ꯀꯣꯛ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ꯫ ꯁꯨꯝ ꯋꯥꯀꯣꯏ ꯁꯨꯗꯅ ꯀꯣꯏꯊꯣꯛꯇꯅ ꯂꯩꯔꯤꯁꯤꯕꯨ ꯇꯟꯗꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯇꯜꯂꯤ ꯋꯥꯒ ꯌꯥꯝꯅ ꯉꯥꯡꯕꯁꯦ, ꯍꯩꯅꯖꯈꯤꯗ꯭ꯔꯦ ꯏꯁꯥꯁꯤ ꯆꯣꯛꯊꯕꯅ꯫ ꯑꯣ ꯑꯗꯨꯅꯅꯦ ꯅꯌꯥꯗꯣ ꯁꯣꯔ ꯃꯅꯝ ꯅꯝꯊꯤꯗꯅ ꯌꯥꯊꯤ ꯊꯥꯡꯉ ꯂꯩꯔꯤꯗꯣ ꯈꯪꯉꯕ? ꯏꯁ, ꯑꯩꯕꯨ ꯊꯧ ꯂꯩꯇꯕꯤ ꯋꯥꯔꯤ ꯉꯥꯡꯕꯤꯒ ꯇꯥꯍꯜꯂꯗꯅ꯫ ꯏꯕꯦꯝꯃ ꯀꯇꯟ ꯆꯨꯕꯤ, ꯅꯃꯤꯠ ꯑꯇꯣꯡꯕꯗꯣ ꯑꯝꯇ ꯂꯥꯎꯊꯣꯛꯂꯒ ꯌꯦꯡꯉꯨ, ꯅꯪꯅ ꯀꯠꯂꯝꯂꯤꯕ ꯙꯨꯞ ꯀꯝꯕꯤ ꯑꯁꯤꯗ ꯅꯠꯇꯦ, ꯑꯩꯅ ꯏꯁꯤꯡ ꯈꯨꯖꯥꯏꯁꯤꯗ ꯂꯩ ꯊꯥꯗꯒꯅꯨ, ꯃꯅꯥ ꯊꯥꯗꯒꯅꯨ ꯑꯣꯏꯗꯅ ꯆꯥꯃꯔꯛ ꯍꯥꯏꯕꯁꯤꯕꯨ ꯅꯪꯒꯤ ꯁꯟꯊꯤ ꯍꯥꯟꯕ ꯅꯀꯣꯛꯇꯨꯅ ꯁꯨꯛꯂꯧ ꯂꯧꯁꯤꯟꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣꯕ? ꯁꯤ ꯑꯩꯕꯨ ꯎꯁꯤꯠꯇꯕꯒꯤ ꯅꯠꯇ꯭ꯔꯣ? ꯑꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯉꯁꯥꯏꯗꯒꯤ ꯏꯃꯥꯅ ꯈꯅꯥꯎ ꯇꯦꯡꯀꯜ ꯀꯥꯏꯕ ꯃꯈꯩ ꯁꯪꯗꯅ ꯄꯥꯡꯒꯜ ꯄꯨꯊꯣꯛꯀꯩ ꯉꯥꯡꯉꯤꯁꯤꯗꯤ꯫ ꯍꯣ ꯁꯤꯗꯤ ꯀꯥꯎꯕꯒꯤꯅꯤ, ꯀꯥꯎꯕꯒꯤ꯫ ꯑꯩꯁꯨꯅꯦ ꯏꯃꯥꯅ ꯇꯧꯒꯅꯨ ꯍꯥꯏꯕꯗꯨꯗ ꯇꯧꯗꯅꯕ ꯐꯅ ꯅꯤꯡꯁꯤꯡꯕꯅꯤ, ꯍꯦꯛꯇ ꯌꯥꯗꯦ, ꯍꯦꯛꯇ ꯀꯥꯎꯊꯣꯛꯄ꯫ ꯁꯤꯒꯤꯕꯨ ꯇꯧꯅꯨꯀꯣ ꯍꯥꯏꯔꯒ ꯂꯣꯏꯔꯕꯗꯨꯗ ꯀꯔꯤ ꯀꯥꯟꯅꯕ? ꯇꯟꯕꯨ ꯇꯟꯗ꯭ꯔꯥ ꯈꯪꯗꯦ ꯑꯁꯨꯛ ꯌꯥꯝ ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯁꯦ꯫ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯖꯈ꯭ꯔꯦ, ꯋꯥ ꯉꯥꯡꯕꯒ ꯉꯝꯖꯗꯦ, ꯀꯥꯟꯅꯗꯦ꯫ ꯆꯥꯛꯇꯨ ꯑꯃꯨꯛꯇ ꯊꯣꯡꯈꯤꯒꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯃꯨꯛ ꯑꯩꯒꯤ ꯇꯟꯕꯤꯗꯣ ꯍꯧꯔꯛꯂꯕꯗꯤ ꯑꯩ ꯃꯆꯤꯐꯥꯎ ꯂꯦꯡꯅꯤꯡꯉꯛꯇꯕ ꯇꯥꯔꯦ꯫ ꯇꯟꯖꯜꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯑꯝꯇ ꯐꯠ ꯐꯠ ꯊꯣꯡꯗꯣꯛꯍꯧꯔꯨꯈꯤꯒꯦ꯫ ꯃꯥꯒꯤ ꯊꯣꯛꯄ ꯃꯆꯤꯟꯗ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯚꯥꯅꯨꯃꯇꯤꯅ ꯀꯌꯥ ꯌꯦꯡꯉꯨꯅꯦ, ꯑꯩꯅ ꯑꯣꯏꯅ ꯊꯧ ꯂꯩꯇꯕ ꯋꯥꯌꯥꯝ ꯉꯥꯡꯕ ꯇꯥꯔꯒ ꯂꯩꯍꯧꯔꯦꯅꯦ꯫ ꯃꯁꯤꯒꯤ ꯀꯇꯟ ꯆꯨꯕꯤ ꯃꯧꯁꯥ ꯃꯣꯠꯅꯕꯤꯁꯤꯒꯤ ꯃꯁꯤ ꯑꯩꯅ ꯑꯃꯨꯛꯇꯪꯒ ꯃꯅꯥꯍꯨꯝꯁꯤꯗ ꯈꯨꯝꯖꯤꯟꯕꯗꯅꯦ ꯃꯥ ꯃꯇꯟ ꯇꯟꯕꯒ ꯈꯨꯗꯛꯇ ꯃꯥꯡꯈꯤꯅꯤ ꯈꯪꯗ꯭ꯔꯤꯌꯦ꯫ ꯑꯩꯅ ꯑꯩꯒꯤ ꯃꯁꯤꯡ ꯑꯔꯥꯡꯕꯤꯁꯦ ꯁꯨꯝ ꯐꯥꯊꯔꯒ ꯊꯝꯕꯁꯤꯗ ꯃꯥ ꯀꯥ ꯑꯃ ꯌꯥꯝ ꯍꯦꯜꯂꯛꯏꯌꯦ ꯈꯪꯅꯤ꯫ ꯃꯁꯤꯗꯤ ꯑꯃꯨꯛꯇꯪ ꯑꯩꯒꯤ ꯏꯒꯨꯜꯁꯦ ꯈꯪꯍꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤꯑꯕ꯫ ꯍꯥꯏ ꯆꯥꯛ ꯊꯣꯡꯅꯤꯅ ꯆꯪꯈ꯭ꯔꯤꯗꯣ ꯅꯁꯝ ꯅꯅꯥꯀꯗꯣ ꯏꯔꯦꯟꯖꯅ ꯇꯥꯁꯤꯟ ꯈꯣꯝꯖꯤꯜꯂꯒ ꯄꯨꯟꯁꯤꯜꯂꯨ꯫ ꯍꯣꯔꯦꯟ ꯆꯥꯛꯇ ꯅꯁꯝ ꯑꯀꯣꯏꯕꯗꯨꯒ ꯌꯥꯎꯔꯝꯂꯛꯑꯝꯃꯗꯤꯅꯦ ꯑꯩꯗꯤ ꯆꯐꯨ ꯌꯥꯟꯒꯗꯣ ꯃꯅꯤꯡꯗ ꯈꯣꯡꯕꯥꯟ ꯌꯧꯔꯦ ꯈꯪꯉꯨ꯫ ꯀꯥꯟꯅꯗꯦ, ꯁꯤꯡꯍꯤ ꯃꯌꯥꯜ ꯑꯣꯏꯅꯅꯕ ꯃꯈꯥꯔꯣꯝ ꯏꯆꯦ ꯆꯥꯏꯕꯤ ꯍꯣꯏꯗꯒꯤ ꯁꯪꯕ꯭ꯔꯩ ꯃꯅꯥꯗꯨꯗꯨ ꯈꯤꯇ ꯍꯦꯛꯎꯈꯤꯒꯦ꯫ ꯀꯣꯛꯁꯤ ꯅꯞꯄꯗꯧ ꯇꯣꯏꯕ ꯂꯣꯏꯔꯦ꯫ ꯍꯣꯔꯦꯟ ꯁꯤꯡꯍꯤꯗꯣ ꯃꯆꯜ ꯁꯨꯅ ꯍꯥꯞꯄꯒ ꯃꯨꯟꯅ ꯐꯨꯠꯂꯤꯔꯒ ꯀꯣꯛꯁꯤ ꯑꯝꯇ ꯄꯦꯟꯅ ꯂꯨꯊꯣꯛꯀꯦ, ꯑꯗꯨꯒ ꯈꯔ ꯌꯥꯡꯕꯔ ꯌꯦꯡꯒꯦꯕ꯫ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯚꯥꯅꯨꯃꯇꯤꯁꯨ ꯃꯥꯒꯤ ꯆꯠꯀꯗꯕꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕꯅꯤꯅ ꯆꯪꯂꯛꯂꯤꯕ ꯊꯝꯕꯥꯜꯁꯨ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛ ꯄꯩꯁꯤꯟ ꯇꯧꯗꯨꯅ ꯃꯇꯣꯝꯇ ꯁꯣꯜꯂꯤ꯫ ꯍꯅꯨꯕꯤꯅꯦꯅ ꯀꯔꯤ ꯊꯣꯛꯆꯩꯅ ꯇꯧꯖ ꯁꯥꯔꯤꯅꯣ? ꯑꯗꯨ ꯇꯧꯕ ꯌꯥꯏꯒ ꯌꯥꯗꯦꯒ, ꯑꯗꯨ ꯆꯥꯅꯤꯡꯉꯤꯒ ꯆꯥꯅꯤꯡꯗꯦꯒ, ꯍꯥ ꯃꯁꯥ ꯅꯥꯜꯂꯤ ꯃꯣꯠꯂꯤ ꯇꯨꯀꯥ-ꯇꯨꯀꯤ ꯊꯤꯔꯤꯕ ꯃꯁꯛꯇꯤ ꯌꯦꯡꯗꯈꯩ ꯀꯔꯤ ꯊꯣꯏꯅ ꯇꯧꯖ ꯁꯥꯏꯅꯣ ꯈꯪꯗꯦ꯫ ꯏꯁ ꯅꯨꯄꯤ ꯅꯠꯇꯒꯨꯝ ꯆꯐꯨ ꯌꯥꯜꯂꯪꯅꯤ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯌꯦꯅꯤ꯫ ꯏꯃꯥꯏꯄꯦꯝꯃ, ꯑꯁꯤꯅꯕꯨ ꯀꯔꯥꯏꯗꯒꯤ ꯂꯛꯈꯃꯤ ꯆꯪꯉꯛꯇꯣꯏꯅꯣꯕ? ꯌꯨꯝꯁꯤꯗ
ꯆꯪꯉꯛꯀꯦ ꯇꯧꯕ ꯏꯃꯣꯏꯅꯨ ꯏꯃꯥꯒ ꯃꯥꯒꯤ ꯁꯞꯇ꯭ꯔꯁꯤ ꯇꯥꯕꯗ ꯀꯣꯟꯊꯣꯡꯗꯒꯤ ꯃꯃꯥꯏ ꯂꯩꯔꯒ ꯍꯨꯏꯁ ꯂꯥꯎꯅ ꯄꯥꯏꯔꯒ ꯊꯪꯅꯕꯒꯤ ꯏꯃꯨꯡꯁꯤꯗ ꯑꯣꯏꯅ ꯂꯣꯏꯅ ꯆꯪꯉꯝꯃꯅꯤꯕ ꯑꯗꯨꯒꯁꯨ ꯑꯩꯕꯨ ꯍꯥꯏꯕ ꯉꯥꯡꯕ ꯂꯧꯗꯦ ꯒ꯭ꯌꯥꯟ ꯇꯥꯗꯦꯒꯁꯨ ꯍꯥꯏꯖ ꯁꯥꯔꯤ ꯍꯅꯨꯕꯤ ꯁꯥꯔꯤꯀꯟ ꯍꯥꯏꯁꯤꯅꯤ ꯀꯅꯥꯅ ꯉꯝꯖꯜꯂꯛꯆꯄꯣꯟꯇꯦ ꯃꯥꯒꯤ ꯃꯋꯥ ꯁꯨꯝ ꯏꯟꯗꯅ ꯂꯩꯕ ꯃꯣꯏ ꯈꯨꯅꯨꯡ ꯆꯨꯔꯤꯉꯩꯒꯤ ꯆꯠꯅꯕꯤꯗꯣ ꯍꯧꯖꯤꯛꯄꯨ ꯑꯩꯈꯣꯏ ꯁꯨꯝ ꯇꯧ ꯂꯩꯌꯣꯗꯤ ꯀꯅꯥꯅ ꯌꯥꯔꯅꯤꯒꯦ ꯉꯝꯖꯗꯦ ꯁꯣꯝꯗꯅ ꯚꯥꯅꯨꯃꯇꯤꯗꯨ ꯆꯥꯏꯕꯤ ꯍꯣꯏ ꯌꯧꯔꯗꯨꯅ ꯁꯨꯃꯥꯡꯗ ꯂꯦꯞꯄꯒ ꯆꯥꯏꯕꯤꯕꯨ ꯀꯟꯅ ꯀꯧꯔꯤ ꯑꯣ ꯏꯆꯦ ꯆꯥꯏꯕꯤ ꯂꯩꯇꯕ꯭ꯔꯣ ꯀꯅꯥꯝꯇ ꯇꯥꯗ ꯖꯥꯠꯂꯅꯦ ꯑꯩꯅ ꯁꯨꯛ ꯀꯟꯅ ꯂꯥꯎꯔꯤꯁꯤꯕꯣ ꯅꯠꯇꯦ ꯆꯩꯕ ꯄꯥꯟꯕ ꯑꯝꯇ ꯃꯦꯠ ꯁꯣꯠ ꯂꯥꯎꯔꯛꯇꯦꯃꯤ ꯃꯣꯏ ꯏꯃꯨꯡ ꯃꯤꯁꯤꯡꯁꯤꯕꯨ ꯃꯅꯥꯒ ꯂꯣꯏ ꯇꯥꯊꯤꯔꯕ꯭ꯔꯥ ꯈꯪꯗꯦꯕ ꯇꯧꯔꯤꯁꯦ ꯑꯣ ꯏꯆꯦ ꯆꯥꯏꯕꯤ ꯑꯩꯅ ꯀꯧꯔꯤꯁꯤꯕꯨ ꯀꯅꯥꯝ ꯇꯥꯗ꯭ꯔꯣ 이마디 ꯂꯩꯇꯦ ꯏꯗꯣꯝꯆꯥ ꯀꯣꯏꯐꯝ ꯐꯥꯎ ꯊꯣꯛꯎꯅꯤꯗꯅ ꯍꯧꯖꯤꯛꯇ ꯊꯣꯛꯈꯤꯗ ꯉꯥꯏꯔꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯚꯥꯅꯨꯃꯇꯤ ꯃꯕꯨꯛꯇ ꯈꯜꯂꯤ ꯏꯆꯦ ꯆꯥꯏꯕꯤꯒꯤ ꯃꯃꯧꯁꯦ ꯑꯁꯨ ꯊꯤꯕꯖꯥꯠ ꯑꯩꯗꯤ ꯃꯥꯅꯒ ꯊꯣꯡꯕ ꯆꯥꯛꯀ ꯆꯥꯕ ꯇꯣꯛꯅ ꯇꯜꯂꯅꯤꯗ ꯅꯠꯇꯦ ꯀꯨꯆꯨꯁꯦ ꯈꯔ ꯊꯤꯔꯤ ꯍꯥꯏꯔꯗꯤ ꯃꯥꯒꯤ ꯐꯅꯦꯛ ꯑꯁꯦ ꯈꯤꯇꯁꯨ ꯆꯥꯟꯅꯕ ꯑꯆꯝꯕ ꯑꯃ ꯁꯦꯠꯂꯨ ꯑꯗꯨꯁꯨ ꯅꯠꯇꯦ ꯑꯌꯨꯛꯀꯤ ꯅꯨꯡꯁꯥꯅꯒ ꯂꯩꯀꯠꯂꯛꯄꯁꯤꯗ ꯍꯦꯛꯇ ꯀꯨꯔꯥꯎ ꯃꯆꯨ ꯆꯪ ꯉꯥꯡꯕꯁꯤꯃ ꯏꯅꯐꯤ ꯃꯇꯦꯛ ꯁꯛꯆꯠ ꯆꯪꯕꯁꯤꯒ ꯃꯤꯇꯨꯝ ꯊꯛꯑꯦ ꯋꯥꯅꯤ ꯂꯥꯏꯃꯛ ꯌꯦꯡꯍꯩꯗ꯭ꯔꯦꯅꯦ ꯑꯩꯒꯤ ꯏꯃꯧꯗꯨꯅ ꯃꯁꯥꯗꯣ ꯈꯔ ꯁꯥꯃꯨ ꯃꯥꯟꯗ꯭ꯔꯁꯨ ꯀꯨꯆꯨꯗꯣ ꯄꯥꯟꯕꯅꯤꯅ ꯃꯥꯅ ꯈꯔ ꯐ ꯃꯥꯜꯂꯦ ꯏꯆꯦ ꯆꯥꯏꯕꯤꯒꯤ ꯃꯧꯒ ꯌꯦꯡꯅꯔꯨꯔꯗꯤ ꯑꯩꯒꯤ ꯏꯃꯧꯗꯣ ꯌꯥꯝ ꯐꯖꯔꯤꯗ ꯑꯁꯨꯝꯅ ꯃꯥꯅ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯃꯇꯣꯝꯇ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕꯗꯨꯗ ꯆꯥꯏꯕꯤꯒꯤ ꯃꯃꯧ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯗꯣꯝꯆꯥ ꯀꯩꯅꯣ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯑꯩꯈꯣꯏ ꯁꯨꯔꯤ ꯇꯥꯐꯝꯁꯤꯗ ꯂꯦꯞꯅ ꯃꯪꯕꯤꯔꯕ꯭ꯔꯥ ꯇꯧꯔꯤꯁꯤꯕꯣ ꯀꯔꯤ ꯍꯩꯃꯥ ꯀꯩꯅꯤꯒꯤꯁꯤꯗꯤ ꯍꯣꯏ ꯏꯃꯥꯗꯣ ꯄꯣꯠꯐꯝꯗ ꯊꯣꯛꯀꯅꯤꯅ ꯊꯣꯛꯈꯤꯌꯦ ꯏꯗꯣꯝꯆꯥꯅ ꯏꯃꯥ ꯍꯪꯕꯕꯨ ꯀꯔꯤ ꯂꯩꯕꯅꯣ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣꯕ ꯀꯔꯤꯁꯨ ꯍꯥꯏꯒꯗꯕ ꯅꯠꯇꯦꯗ ꯁꯦ ꯅꯣꯏꯒꯤ ꯁꯝꯕ꯭ꯔꯩ ꯄꯥꯝꯕꯤ ꯍꯧꯕꯗꯣ ꯑꯗꯣ ꯃꯅꯥ ꯈꯔ ꯍꯦꯛꯀꯦ ꯍꯥꯏꯗꯅ ꯂꯥꯛꯄꯅꯤ ꯄꯥꯝꯕꯤꯒ ꯑꯅꯧꯕ ꯆꯣꯡꯉꯝꯃꯁꯨ ꯑꯩꯁꯨ ꯌꯨꯝꯗ ꯊꯥꯅꯅꯕ ꯑꯃꯠꯇꯒ ꯐꯨꯛꯀꯦ ꯍꯥꯏꯒꯗꯅ ꯇꯧꯕꯅꯤ ꯐꯔꯦ ꯅꯃꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯔꯣꯝꯗꯅꯣ ꯑꯩ ꯍꯦꯛꯇ ꯍꯦꯛꯂꯨꯔꯒꯦꯀꯣ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯍꯣꯏ ꯃꯅꯥꯒ ꯌꯥꯝ ꯐꯔꯤꯕꯅꯤ ꯏꯗꯣꯝꯆꯥ ꯍꯦꯛꯇ ꯍꯦꯛꯄꯤꯔꯨꯔꯣ ꯃꯃꯥꯡ ꯁꯪꯒꯣꯏꯒꯤ ꯃꯅꯤꯡꯁꯤꯗ ꯍꯧꯔꯤꯕꯅꯤ ꯍꯣꯏ ꯑꯩ ꯍꯦꯛꯇ ꯍꯦꯛꯎꯔꯒꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯐꯤ ꯅꯥꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯏ ꯊꯝꯕꯥꯜꯅ ꯏꯃꯥꯗꯣ ꯅꯪꯅ ꯈꯔ ꯍꯥꯏꯔꯝꯃꯨꯀꯣ ꯑꯩꯗꯤ ꯌꯥꯝ ꯇꯜꯂꯤ ꯍꯣꯔꯦꯟ ꯄꯦꯠ ꯑꯃꯨꯛ ꯉꯥꯡꯉꯗꯤ ꯑꯩꯗꯤ ꯍꯥꯏꯖꯍꯧꯔꯤꯁꯤꯅꯤ ꯍꯣꯏꯗ ꯅꯪ ꯃꯁꯨ ꯑꯩꯈꯣꯏ ꯏꯃꯥꯒ ꯆꯞ ꯍꯦꯛ ꯆꯥꯅꯩ ꯑꯣꯏꯕ ꯅꯣꯏꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯅꯣꯏ ꯅꯃꯥ ꯁꯤꯡꯒꯟꯕꯤ ꯁꯥꯔꯤ ꯐꯠꯇꯕꯤꯁꯤꯒ ꯑꯩꯒꯗꯤ ꯄꯥꯟꯅꯕꯤꯔꯛꯀꯅꯨ ꯃꯤ ꯑꯩꯈꯣꯏꯗꯤ ꯑꯐꯕꯤꯅꯤ ꯑꯐꯕꯤ ꯈꯪꯉꯕ ꯑꯐꯕꯤ ꯑꯩꯅ ꯐꯔꯝꯕꯒꯤ ꯉꯁꯤꯐꯥꯎ ꯌꯨꯝꯁꯤ ꯂꯩꯃꯤꯟꯅꯕ ꯌꯥꯔꯝꯕꯩ ꯋꯥꯅꯤ ꯑꯇꯣꯞꯄꯒ ꯑꯣꯏꯔꯝꯃꯤ ꯅꯍꯥꯟꯅ ꯃꯁꯝꯁꯦ ꯐꯣꯏꯕꯤꯗꯅ ꯃꯔꯨ ꯁꯤꯠꯅꯥꯅ ꯀꯣꯛꯊꯣꯛꯂꯒ ꯊꯝꯕꯤꯔꯝꯗꯧꯅꯤ ꯈꯪꯗ꯭ꯔꯤ ꯐꯔꯦ ꯅꯪꯅ ꯁꯨꯅꯤꯡꯗꯕ ꯅꯇꯟ ꯇꯟꯕ ꯑꯩꯈꯣꯏ ꯏꯃꯥꯅ ꯈꯔ ꯃꯆꯤꯟ ꯀꯟꯕ ꯉꯥꯡꯖꯕ ꯍꯣꯏ ꯅꯣꯏꯅꯤꯃꯛ ꯂꯣꯏꯅ ꯐꯩ ꯐꯠꯇ꯭ꯔꯤꯁꯦ ꯑꯩꯒ ꯄꯥꯕꯒꯗ ꯉꯥꯏ ꯏꯃꯨꯡꯁꯤꯗ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯊꯣꯛꯂꯛꯄꯗ ꯃꯥꯡꯒꯣꯜꯗ ꯂꯩꯔꯝꯕ ꯃꯃꯥꯒ ꯃꯥꯌꯣꯛꯅꯔꯗꯨꯅ ꯍꯪꯂꯛꯏ ꯀꯔꯤꯅꯣ ꯅꯣꯏꯅ ꯅꯐꯤꯒ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯤꯔꯒ ꯏꯃꯨꯡꯗꯒꯤ ꯃꯔꯤ ꯊꯣꯛꯂꯛꯏꯁꯤꯕꯣ ꯅꯠꯇꯦ ꯅꯣꯏꯕꯨ ꯀꯔꯥꯏ ꯆꯠꯇꯧꯔꯤꯅꯣꯕ ꯑꯩꯈꯣꯏ ꯈꯨꯜꯁꯤꯕꯨ ꯉꯁꯤ ꯁꯨꯃꯥꯡ ꯀꯨꯝꯍꯩꯒ ꯂꯩ ꯍꯥꯏꯕꯔꯅꯦ ꯑꯩꯗꯤ ꯑꯗꯨꯒꯤ ꯄꯥꯎꯗꯤ ꯀꯔꯤꯝꯇ ꯇꯥꯗꯦꯗ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯄꯥꯎ ꯇꯥꯔꯒ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯗꯤ ꯅꯠꯇꯦ ꯅꯣꯏꯒꯤꯁꯦ ꯅꯕꯨꯛ ꯌꯥꯝ ꯐꯠꯇꯕꯒꯤ ꯋꯥꯔꯩꯕ ꯅꯣꯏꯅ ꯇꯩꯔ ꯅꯥꯎ ꯈꯛꯇ ꯆꯠꯀꯦ ꯇꯧꯔꯝꯃꯤꯁꯦ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕ ꯃꯆꯥꯅ ꯌꯦꯡꯉꯨꯀꯣ ꯃꯣꯏꯒꯤꯗꯃꯛ ꯃꯊꯤ ꯃꯀꯨꯝ ꯄꯨꯗꯅ ꯍꯣꯠꯅꯕꯤꯔꯤꯕ ꯑꯩꯈꯣꯏꯕꯨ ꯁꯦꯜ ꯇꯤꯡꯕꯁꯨ ꯅꯠꯇꯕ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃꯐꯥꯎ ꯆꯠꯂꯨꯁꯤ ꯏꯃꯥ ꯍꯥꯏꯗꯅ ꯅꯣꯏ ꯅꯆꯤꯟꯗꯨꯅ ꯍꯥꯏꯅꯤꯡꯗ꯭ꯔꯤꯕꯅꯦꯕ ꯅꯣꯏ ꯀꯔꯥꯏꯗꯒꯤ ꯁꯨꯃꯥꯡ ꯀꯨꯝꯍꯩꯅꯣ ꯏꯃꯥ ꯁꯨꯃꯥꯡ ꯀꯨꯝꯍꯩꯒ ꯀꯔꯤꯝ ꯂꯩꯇꯦ ꯚꯥꯞꯇꯣ ꯑꯝꯇ ꯌꯥꯝ ꯊꯥꯒꯠꯂꯨꯈꯤꯅꯨ ꯁꯤꯗꯤ ꯅꯃꯧ ꯅꯨꯄꯤꯒꯤ ꯃꯄꯥꯝꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯑꯗꯨꯒꯤꯅꯤ ꯅꯃꯧ ꯅꯨꯄꯤꯒ ꯑꯩꯒꯅ ꯐꯤꯔꯣꯜ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯏꯁꯦ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯣꯏꯅ ꯆꯠꯀꯅꯤ ꯍꯥꯏꯕꯗꯤ ꯉꯔꯥꯡꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤꯕ ꯌꯥꯔꯣꯏ ꯆꯠꯄꯒ ꯑꯝꯇ ꯌꯥꯔꯣꯏ ꯌꯨꯝꯁꯤꯗ ꯑꯍꯜ ꯂꯃꯟ ꯄꯥꯟꯗꯕꯒꯨꯝ ꯅꯣꯏꯅ ꯀꯨꯁꯤꯔꯥꯁꯤ ꯄꯪꯇꯧꯗꯧ ꯌꯥꯕ꯭ꯔꯣ ꯏꯕꯨꯡꯉꯣ ꯅꯇꯨ ꯏꯔꯣꯏ ꯃꯥꯟꯕꯤꯁꯦ ꯄꯨꯁꯤꯜꯂꯒ ꯏꯃꯨꯡꯗꯤ ꯌꯥꯝ ꯊꯨꯅ ꯑꯃꯨꯛꯇ ꯆꯪꯈ꯭ꯔꯣ ꯆꯠ ꯑꯩꯅꯗꯤ ꯉꯁꯤꯗꯤ ꯏꯆꯥꯁꯦ ꯊꯕꯛ ꯆꯠꯇꯦ ꯋꯥꯗꯅ ꯄꯣꯊꯥꯖꯔꯤ ꯃꯥꯜꯂꯦꯗꯅ ꯈꯜꯂꯒ ꯅꯪꯗꯤ ꯅꯇꯨ ꯃꯄꯥꯝ ꯆꯠꯇꯧꯒꯤ ꯇꯧꯔꯤ ꯋꯥ ꯑꯣꯏꯔꯦ ꯀꯔꯤꯅꯣ ꯃꯤ ꯆꯠꯇꯧꯒꯤ ꯊꯣꯛꯂꯛꯂꯕ ꯀꯥꯟꯁꯤꯗ ꯆꯠꯄ ꯌꯥꯔꯣꯏ ꯀꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯤꯁꯤꯕꯣ ꯈꯨꯜ ꯍꯣꯡꯉꯒꯦ ꯌꯨꯝ ꯍꯣꯡꯉꯒ ꯆꯠꯂꯒꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯉꯁꯤ ꯅꯣꯡꯃꯈꯛ ꯏꯄꯥꯝꯗ ꯆꯠꯂꯨꯒꯦ ꯍꯥꯏꯕꯗ ꯏꯃꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯅꯕꯨꯛ ꯌꯦꯛꯄꯤꯔꯤꯗꯨꯕꯨ ꯅꯠꯇꯦ ꯏꯃꯥꯗꯤ ꯅꯍꯥꯟꯋꯥꯏ ꯅꯄꯥꯝꯗꯒ ꯑꯝꯇ ꯆꯠꯄꯤꯔꯛꯇꯕ꯭ꯔꯣ
Kaino khangdem. Hai, mau singan bi, suning da bi. Natan natali di, mapang kaw makai tali. Aduga is, napam chatlamdai ni hairadi, thauna phari ba. Ha, thauna phari ne ba. Se, aina yaroi hairadi, yaroi daban. Namit thabal yengdana, noina satningedana, kusira si pangtaw tawba yaba nate. Ngasi se, thangzani, namit kankraba. Ningol na mapam satpabu, namit thaban yengdana pangsang-sang ba yabro. Noy napam da yarasu. Banu mati ay yumdadi madu khak yaro, khanglabra. Masi wanna khangjiloy bema. Nang se, karamay ngang nagadabano. Hai ngangi ta imatik, lawu ko bumaray tiya. Nang ngang nabada, laikay ni singatle. Se, thang nabagi mause, masi hoy na singbo hengatle. Hoy koisu, isagi thaw isa na khangjay. Atan bi ay laybay na tro, iman phamdeng laga nakut tam laga sari do. Suning bi, atan dabi imabu nuhong mata saksa khom ma thong labro. Chang ti thambu thamko, mangol wairam matik ama phawa singi khangdabi. Mingon na ngangu da phabi oina tawradana. Tupa lao. Perbam ta sakrasi. Asi ay nya, chalam khotlam dai sida I sia som hai galak kadawreba. Yare si nupi nang su. Nachin sia okak lai musu kan. Ima ma ki saktan, chano. Imong saw na fidong do. Hayeng oina salas. Nasigidi imana numit kali. Pati satpa yaroy na haisa. Nomoy na patana salasi. Kaino ay dubo, yaroy. Ay di nang yang draso ay totoy susat kanya isini. Nang di naman hay bayam in manadro. Noy na ma sinahay krabadi loy jaraba na traba. Pay. Ay susat keba, ay sat kaya isini. Wa makayam tayda. Ay nasangwo di kog sangwo dana. Nasi ari amada kaliba na sindo. Kutsao sina pop nang thasiladi. Hanuman masin mandana pibam taroy na. Mapuroy ba na adum na sayrak padudadi. Mamaido, pet haidok, masin aroy bitum tok lamduna, manemda pay na yenglamduna, imong da gam sangki. Masana mamong da sayduna, tansin kibaduda, wakal nungay na, hayrage yaw na hayrai. Ha? Kari sari hawzikti, is, bano mati ay ngundabu, magumbi, tuot lawbi mong soy na umanaga, itakka kita usaradana, kalak hekpili, isa na saybi kredana. Numagi numiti. Thambal, thongnaw dagi. Makoy tada, tabro, makoy tada. Sumtum sinna na lay, ay nakauri siya, masi sukta din ni. O makoy tada. Iba ikang, ay, kayo nun tamning na ko ba yadaran ng, karay doon, mahana ikaw krido po. Suway, di ka nam naitida. O suwam da, karay doon, namay ka doon, kung nakoy ay nalaga yung hawlo. Ay, suwam na yadre mi. Ay ma, nang di doon kayo doon, natin ang buo, imong desang nga iri na kayo, hay ba yadre mi. Magi nupigi masakta ubada makatare. Korino, thongnaw duda namay namik ka dun aray kay sugalaga tilay kumisadam napto na mulay do. Nang silay ma atong na sakidre. Sumngang na lay no mina kawrisya karino karayno di hangdi. Si nupa bebar kay ba kay daba ay manung changbada sitpa phanik tonga na thamliba sia amta thongnaw sida piro ba. Nang nanungay draga na nakuto ay gi ina pi manigam silaga phanik to amta sat nang tokpiro. Ay som na yadre, unong sida gaguga lanzaw hawre. Iroy na labukta ukay takpadong na noy na taktari eba ay kang mangamdre sitawre eba. As nang sida utawpan ni hebem. Ay namurog to, yam saganu haybadi yadre. Namin atong mo daw, lautok na umurog to bet na chay. Hangsikti pazaramani. As ay bu, pigi panik pa iba tari ba tawri sipa. Oy de, tanzana yadre bu. Chitsan laga manamahan namdoy sarupudi, kut oy sneak ta sappaga pikraki. Dugi panik bu kay dawik. Panik na yuwa mo kasawrik. Asiyay do na makut oy do na panik ru chaplaga, pairaga, thongnaw do da pitore. Se, silay, amta thuna ko nung disang, sway di sisan ko san tawradi, manam na layba nga maro. Kaday na piro. Asimu kong hawjabadi, horian, kong hamsangdagi, thoklakpada na. Inem ibe maduna, amu utokradi, chay chupa sima, masida pan na natong na layran. Masida kan mada ay, Ninggong sida amang mana yala pao kanga bani ay mas yadre ay siya leheno pa yadre. Asiyay do na makong do siyap katu na sensat taw na maninglom na siyanki. Karino, imong sina kuntak lan siba si mangay kanam talay drabra karino. Kay sa na kriya mauni na iroy man bi makak layba do na karum da laywan ba sa krazat. Ay tambal nang buta bro papaw daw da thulaw niya. Nuy sini mong pang kriya. Imong da suru ay sinna na lay daw taw da na lay. Karamay to mong zatano khangdre. Ay tabre wani noy bo.
ꯆꯥꯅꯒ ꯌꯥꯒꯠꯂꯛꯄꯁꯤꯗ ꯀꯔꯤꯅꯣ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯗꯣ ꯃꯕꯨꯛ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇ ꯃꯅꯤꯡ ꯆꯪꯈꯤꯗ ꯉꯥꯏꯔꯤꯝ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩꯅ ꯈꯪꯉꯤ ꯃꯤ ꯄꯤꯖꯅꯤꯡꯗꯤꯌꯦ ꯆꯥꯕꯗ ꯃꯃꯤꯠ ꯆꯐꯨꯃꯨꯛ ꯂꯥꯎꯕꯗꯣ ꯒꯣꯔꯣ ꯒꯣꯔꯣ ꯑꯣꯠꯇꯅ ꯃꯈꯦꯠ ꯑꯁꯥꯡꯕꯗꯣ ꯑꯔꯩꯈꯩ ꯀꯥꯊꯣꯛꯂꯒ ꯃꯈꯨꯠ ꯈꯨꯠꯁꯥꯗꯣ ꯂꯣꯏꯅ ꯅꯝꯁꯤꯜꯂꯒ ꯆꯥꯏꯌꯦꯕ ꯑꯗꯨꯅꯕꯨ ꯀꯔꯤ ꯐꯕ ꯑꯣꯏꯅꯤꯒꯦ ꯇꯧꯖꯔꯨꯕꯒꯤ ꯐꯜ ꯑꯗꯨꯝ ꯐꯪꯕ ꯇꯥꯕꯅꯤ ꯃꯥꯅ ꯃꯕꯨꯛ ꯅꯨꯡꯉꯥꯏꯇꯅ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯌꯥꯕ ꯅꯠꯇꯦꯕ ꯏꯁ ꯑꯗꯨꯗꯤ ꯏꯃꯥ ꯅꯪꯁꯨ ꯈꯔ ꯍꯦꯃꯟꯗ꯭ꯔꯣ ꯃꯤ ꯑꯩꯅꯗꯤ ꯁꯣꯝꯗ ꯃꯣꯏ ꯁꯨꯃꯥꯡ ꯀꯨꯝꯍꯩꯒꯤ ꯃꯃꯤꯔꯣꯏ ꯀꯥꯏꯗꯨꯗꯒꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯄꯨꯝꯍꯦꯟ ꯍꯦꯜꯂꯦꯗꯅ ꯈꯜꯂꯤꯉꯩꯁꯤꯗ ꯈꯟꯅꯤ ꯅꯪꯗꯤ ꯅꯇꯨ ꯀꯣꯔꯐꯨ ꯃꯥꯟꯕꯤꯁꯦ ꯌꯥꯝ ꯐꯖꯔꯤ ꯁꯤꯅꯦꯕ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯁꯦ ꯑꯩꯅ ꯇꯥꯛꯅ ꯐꯪꯖꯕ ꯏꯆꯥ ꯄꯤꯕꯥꯅꯤꯗꯅ ꯄꯤꯕꯥ ꯍꯥꯏꯗꯅ ꯅꯨꯡꯁꯤꯅ ꯀꯧꯔꯨꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯋꯥꯁꯤꯜꯂꯛꯑꯦ ꯅꯇꯨ ꯃꯤꯆꯪꯅ ꯃꯔꯣꯜ ꯑꯃ ꯆꯪꯉꯤꯕ ꯀꯥꯟꯅꯗꯦ ꯅꯪꯒꯤ ꯅꯃꯤꯡꯁꯦ ꯃꯣꯔꯥ ꯑꯣꯏꯅ ꯀꯧꯔꯁꯤ ꯑꯗꯨꯅ ꯍꯦꯟꯅ ꯌꯥꯝ ꯄꯛꯆꯅꯤꯑꯕ ꯏꯆꯥꯗ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯜꯗ ꯊꯣꯛꯂꯛꯄ ꯃꯃꯧꯕꯨ ꯎꯔꯗꯨꯅ ꯃꯃꯧꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯏ ꯀꯔꯤꯅꯣ ꯑꯃꯥꯡꯁꯪ ꯆꯪꯉꯦꯔꯒ ꯉꯁꯥꯏ ꯁꯦꯠꯍꯧꯕ ꯅꯐꯤꯗꯣ ꯑꯃꯨꯛ ꯁꯦꯠꯂꯒ ꯊꯣꯛꯂꯛꯏꯗꯤ ꯍꯥ ꯍꯥꯏ ꯑꯩꯅ ꯑꯃꯥꯡꯁꯪ ꯆꯪꯕꯗ ꯅꯐꯤ ꯇꯣꯉꯥꯜꯂꯨ ꯍꯥꯏꯕꯗꯣ ꯅꯪ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯥ ꯍꯥ ꯑꯁ ꯑꯩꯗꯤꯅꯦ ꯑꯗꯨꯝ ꯍꯩꯅꯈꯤꯗ꯭ꯔꯦ ꯆꯥꯛꯆꯥ ꯐꯤꯖꯦꯠ ꯃꯊꯣꯡ ꯅꯥꯏꯗꯕꯁꯦ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯅꯐꯤꯗꯣ ꯁꯨꯗꯣꯛꯎꯁꯨ ꯑꯗꯨꯒ ꯏꯔꯨꯖꯝ ꯆꯥꯏꯊꯔꯨꯁꯨ ꯑꯃꯥꯡꯁꯪ ꯆꯪꯉꯨꯕ ꯅꯪꯅ ꯆꯥꯏꯊꯗꯅ ꯏꯃꯨꯡꯗ ꯍꯦꯛꯇ ꯆꯪꯕꯁꯤꯕꯨ ꯀꯅꯥ ꯍꯧꯅꯒꯦ ꯍꯥꯏ ꯆꯠꯂꯨꯅꯤ ꯃꯧ ꯁꯨꯅꯤꯡꯗꯕꯤ ꯀꯇꯟ ꯆꯨꯕꯤ ꯅꯪꯕꯣ ꯏꯁꯥꯅꯒꯤ ꯏꯁꯥ ꯆꯣꯛꯊꯕꯅꯤ ꯀꯩꯅꯣ ꯏꯃꯥ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤꯗꯨꯕꯣ ꯃꯤꯅ ꯉꯥꯡꯅ ꯃꯇꯝꯁꯨ ꯈꯔ ꯄꯤꯌꯨ ꯀꯩꯅꯣ ꯈꯪꯗꯦ ꯈꯗꯥꯡꯁꯦ ꯑꯗꯨꯝ ꯀꯞ ꯆꯤꯡꯈꯩ ꯉꯥꯡꯉ ꯂꯩꯅꯤꯕ ꯍꯣꯏ ꯑꯩꯁꯨ ꯏꯐꯤ ꯐꯅꯦꯛꯇꯣ ꯇꯣꯉꯥꯟꯅ ꯊꯝꯃꯦ ꯑꯗꯨ ꯁꯦꯠꯂꯒ ꯆꯪꯉꯒ ꯂꯣꯏꯔꯛꯄꯗ ꯑꯃꯨꯛ ꯍꯣꯡꯗꯣꯛꯑꯒ ꯊꯣꯛꯂꯛꯏꯕꯅꯤ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯨꯒ ꯏꯔꯨꯗꯤ ꯉꯁꯥꯏꯅ ꯂꯨꯖꯔꯦ ꯑꯃꯨꯛꯀ ꯂꯨꯕ ꯉꯝꯃꯔꯣꯏ ꯑꯩ ꯑꯃꯥꯡꯁꯪ ꯆꯪꯂꯕꯗꯤ ꯏꯁꯥ ꯁꯦꯡꯗꯣꯛꯄ ꯍꯥꯏꯁꯦ ꯍꯧꯅꯕꯅꯤ ꯅꯠꯇꯦ ꯅꯪ ꯉꯁꯥꯏ ꯏꯔꯨ ꯂꯨꯔꯦꯗꯅ ꯍꯧꯖꯤꯛ ꯅꯪꯅ ꯃꯅꯨꯡ ꯆꯪꯉꯨꯕꯗꯣ ꯑꯃꯨꯛ ꯏꯔꯨꯗꯅ ꯍꯣꯔꯦꯟ ꯆꯥꯛꯈꯨꯝꯗ ꯆꯪꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯌꯥꯔꯣꯏ ꯆꯠꯂꯨ ꯌꯥꯝ ꯊꯨꯅ ꯆꯥꯏꯊꯔꯨꯆꯣ ꯅꯪꯅ ꯉꯝꯃꯔꯣꯏ ꯍꯥꯏꯔꯒꯅ ꯉꯁꯤ ꯅꯪ ꯑꯩꯒꯤ ꯏꯃꯨꯡꯗ ꯆꯪꯕ ꯌꯥꯔꯣꯏ ꯌꯨꯝꯁꯤꯗ ꯂꯩꯇꯅ ꯑꯩꯗꯤ ꯀꯗꯥꯏꯗ ꯂꯩꯗꯧꯔꯤꯒꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯌꯥꯝ ꯉꯥꯡꯕꯤꯔꯛꯀꯅꯨ ꯏꯃꯥ ꯏꯁꯥꯅꯒꯤ ꯏꯁꯥ ꯆꯣꯛꯊꯕꯅꯦ ꯉꯥꯡꯅꯕ ꯉꯝꯕ ꯅꯠꯇꯦ ꯅꯪꯒ ꯑꯩ ꯆꯪꯅ ꯆꯪꯖꯈ꯭ꯔꯒꯦ ꯚꯥꯅꯨꯃꯇꯤ ꯃꯃꯧꯒꯤ ꯃꯃꯥꯡꯗ ꯊꯠꯇꯨꯅ ꯑꯩꯅ ꯌꯥꯔꯣꯏꯗꯤꯅꯦ ꯌꯥꯔꯔꯣꯏꯗꯕꯅꯤ ꯆꯠꯂꯨ ꯌꯥꯝ ꯊꯨꯅ ꯏꯔꯨꯖ꯭ꯋꯥꯏ ꯆꯥꯏꯊꯔꯨꯆꯣ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯏꯃꯨꯡꯗ ꯉꯁꯤ ꯅꯪ ꯆꯪꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯀꯔꯤꯅꯣ ꯍꯟꯗꯣꯛꯎꯁꯦ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯌꯥꯝ ꯆꯥꯎꯈꯠꯂꯕꯅꯤ ꯅꯣꯏ ꯅꯨꯡꯒꯤ ꯆꯨꯛꯀꯤ ꯃꯇꯝꯗꯣ ꯅꯠꯇ꯭ꯔꯕꯅꯤ ꯍꯩꯅꯤꯡ ꯌꯥꯡꯅꯤꯡꯉꯦ ꯍꯥꯏꯗꯅ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯄꯪꯇꯧꯗꯤ ꯇꯧꯕꯤꯔꯛꯀꯅꯨ ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯅꯣꯏꯒꯤ ꯅꯨꯡ ꯑꯅꯤ ꯇꯛꯅꯔꯒ ꯃꯩ ꯍꯧꯔꯤꯉꯩꯒꯤ ꯃꯇꯝꯒꯤ ꯋꯥꯔꯤꯗꯣ ꯁ꯭ꯋꯥꯏꯗ ꯄꯨꯁꯤꯜꯂꯛꯀꯅꯨ ꯉꯁꯤ ꯑꯔꯦꯝꯕꯗ ꯏꯊꯛꯀꯤ ꯑꯍꯜ ꯑꯣꯏꯔꯁꯨ ꯆꯥꯏꯅꯕ ꯁꯣꯏꯔꯣꯏ ꯃꯁꯤ ꯀꯌꯥꯗ ꯉꯝꯃꯤꯅꯣ ꯌꯦꯡꯉꯨꯀꯣ ꯃꯁꯦ ꯍꯩ ꯃꯧ ꯁꯨꯅꯤꯡꯗꯕꯤ ꯀꯇꯟ ꯆꯨꯕꯤ ꯅꯁꯥꯗꯣ ꯑꯁꯦꯡ ꯑꯃꯥꯡ ꯈꯪꯉꯣ ꯍꯥꯏꯕꯅꯤꯅꯦ ꯍꯣꯏ ꯏꯕꯦꯝꯃ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗꯤ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯁꯦꯡꯅ ꯄꯔꯤꯡ ꯆꯨꯝꯅ ꯆꯠꯂꯛꯈ꯭ꯔꯕ ꯅꯪꯒꯨꯝꯕꯅ ꯉꯔꯥꯡꯗ ꯂꯥꯛꯂꯒ ꯑꯩꯒꯤ ꯁꯤꯟꯊꯛꯇ ꯍꯦꯛꯇ ꯈꯨꯝꯕ ꯌꯥꯕ꯭ꯔꯣ ꯅꯁꯥ ꯅꯥꯂꯨ ꯑꯐꯕ ꯇꯧꯑꯣ ꯍꯥꯏꯕꯅꯤ ꯏꯁ ꯑꯗꯨꯒꯁꯨ ꯑꯩꯕꯨ ꯆꯥꯏꯅꯕ ꯁꯣꯏꯔꯣꯏ ꯀꯥꯏꯗꯅ ꯅꯪ ꯌꯥꯝ ꯐꯥꯎꯔꯦꯅꯦ ꯅꯪ ꯃꯉꯥꯏꯔꯦꯕ ꯐꯩ ꯑꯗꯨꯗꯤ ꯅꯪ ꯉꯁꯤ ꯏꯔꯨꯂꯨꯗꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡ ꯃꯁꯤꯗ ꯂꯩꯔꯤꯕ ꯏꯁꯤꯡ ꯌꯥꯎꯕ ꯕꯥꯔꯇꯤꯟꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯊꯝꯕꯥꯜꯒꯤ ꯃꯁꯥꯗ ꯖ꯭ꯋꯥꯏ ꯍꯦꯛꯇ ꯆꯥꯏꯁꯤꯜꯂꯤ ꯑꯁ ꯈꯪꯕ꯭ꯔꯥ ꯐꯔꯝꯃꯅꯤ ꯍꯧꯖꯤꯛꯇꯤ ꯅꯆꯤꯟꯗꯨ ꯌꯥꯝ ꯀꯟꯈꯣꯕ ꯃꯣꯏ ꯃꯁꯤꯔꯦ ꯍꯅꯨꯕꯤ ꯆꯥꯕꯤ ꯅꯪ ꯅꯀꯣꯛꯇꯣ ꯆꯥꯛꯄ꯭ꯔꯥ ꯍꯥꯏꯕꯅꯦ ꯃꯤꯉꯣꯟꯗꯕꯨ ꯃꯃꯥ ꯃꯃꯤꯠ ꯈꯪꯗꯒꯩ ꯏꯁꯤꯡ ꯍꯦꯛꯇ ꯍꯩꯖꯤꯜꯂꯤꯃꯤ ꯅꯪ ꯆꯥꯕꯤ ꯍꯥꯏꯁꯤꯅꯤ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯀꯞꯉꯥꯡ ꯇꯧꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯅꯣꯏ ꯅꯃꯥꯅ ꯉꯁꯥꯏꯗꯩ ꯇꯧꯔꯤꯁꯦ ꯅꯪꯕꯨ ꯅꯃꯤꯠꯇꯣ ꯀꯩꯝꯇ ꯎꯗ꯭ꯔꯕꯕ ꯅꯆꯤꯟꯗꯨꯁꯨ ꯅꯪꯕꯨꯈꯔ ꯈꯨꯝꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯕꯅꯦ ꯃꯤꯉꯣꯟꯗꯕꯨ ꯏꯁꯤꯡꯅ ꯖ꯭ꯋꯥꯏ ꯍꯦꯛꯇ ꯍꯩꯖꯤꯜꯂꯛꯄ ꯑꯐꯕꯅꯦꯁꯨ ꯈꯪꯗꯦ ꯐꯠꯇꯕꯅꯦꯁꯨ ꯈꯪꯗꯦ ꯃꯤ ꯑꯩꯅ ꯉꯁꯥꯏꯗ ꯁꯤꯡꯍꯦꯜꯂꯨꯗꯅ ꯖ꯭ꯋꯥꯏ ꯇꯥꯍꯜꯂꯤꯕ ꯁꯝꯒꯁꯦ ꯑꯩ ꯂꯣꯏꯔꯦꯕ ꯅꯪ ꯅꯣꯏ ꯅꯃꯥ ꯁꯥꯔꯩꯀꯟ ꯁꯨꯄꯔꯅꯦꯈꯥꯁꯦ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯝꯗꯕꯅꯦꯕ ꯐꯩ ꯉꯁꯤꯗꯤ ꯆꯥꯛ ꯑꯝꯇ ꯊꯣꯡꯉꯣꯏ ꯍꯥꯏꯁꯤꯅꯤ ꯑꯩ ꯏꯄꯥꯝꯗ ꯆꯠꯈꯤꯒꯦꯕ ꯑꯁꯨꯛ ꯌꯥꯝ ꯐꯠꯇꯕ ꯅꯣꯏꯒꯤ ꯅꯌꯨꯝꯁꯤꯒ ꯑꯝꯇ ꯂꯩꯕꯤꯔꯣꯏ ꯏꯄꯥꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯒꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯏꯃꯥꯁꯨꯕ ꯑꯉꯥꯡ ꯅꯨꯄꯤꯁꯦ ꯆꯨꯝꯅ ꯍꯥꯏ ꯌꯥꯕꯗꯨꯗ ꯏꯁꯤꯡꯒ ꯖ꯭ꯋꯥꯏ ꯍꯦꯛꯇ ꯆꯥꯏꯁꯤꯜꯂꯤ ꯀꯔꯤꯅꯣ ꯄꯨꯔꯥ ꯃꯃꯥ ꯐꯠꯇꯕꯤ ꯑꯩ ꯂꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯤꯅꯗꯤ ꯑꯩ ꯂꯩꯇ꯭ꯔꯗꯤ ꯍꯩ ꯅꯨꯄꯤꯅ ꯉꯝꯕ ꯑꯙꯥ ꯃꯣꯔꯥ ꯑꯩꯅ ꯃꯥ ꯍꯥꯠꯄꯗꯤ ꯍꯥꯠꯇꯦꯗꯅ ꯆꯩꯅ ꯀꯜꯂꯨꯕ꯭ꯔꯣ ꯎꯇꯨꯞꯅ ꯊꯣꯝꯃꯨꯕ꯭ꯔꯣ ꯅꯠꯇꯦ ꯅꯇꯨꯁꯤ ꯏꯒ ꯊꯣꯛꯂꯕ꯭ꯔꯥꯏꯕ ꯇꯧꯒꯦ ꯇꯧꯔꯤꯝꯅꯤ ꯃꯔꯤꯜ ꯂꯣꯠꯂꯤꯁꯦ ꯍꯥꯏꯕ ꯉꯥꯡꯕꯗ ꯂꯧꯗ꯭ꯔꯤꯕꯁꯦ ꯑꯁꯦ
ꯌꯥꯗꯦ ꯍꯥꯏꯕ ꯈꯪꯅꯅꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯨꯕꯨ ꯀꯌꯥꯝ ꯀꯥꯏꯕ ꯋꯥꯅꯣ ꯃꯤ ꯈ꯭ꯋꯥꯏꯒꯤ ꯆꯠꯅ ꯂꯣꯟꯆꯠ ꯅꯠꯇꯕ꯭ꯔꯣ ꯍꯥ ꯑꯃꯥꯡ ꯁꯪ ꯆꯪꯕ ꯍꯥꯏꯁꯤꯗꯤ ꯏꯁꯥꯗꯣ ꯃꯥꯡꯂꯕꯅꯤ ꯑꯗꯨꯅ ꯏꯔꯨ ꯃꯩꯊꯗꯅ ꯑꯃꯨꯛ ꯆꯥꯛꯈꯨꯝ ꯆꯪꯕ ꯂꯥꯏꯗꯨ ꯀꯠꯄ ꯌꯥꯕ ꯅꯠꯇꯦ ꯑꯁꯦꯡ ꯑꯃꯥꯡꯁꯦ ꯅꯤꯇꯤ ꯅꯤꯌꯣꯝ ꯅꯥꯏꯅ ꯆꯠꯀꯗꯕꯅꯤ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯈꯪꯂꯤꯅꯤ ꯅꯃꯥ ꯑꯩꯗꯤ ꯁꯝꯁꯥ ꯑꯃꯥꯡ ꯑꯁꯣꯏ ꯆꯥꯛꯆꯥ ꯐꯤꯖꯦꯠ ꯃꯊꯣꯡ ꯅꯥꯏꯗꯕ ꯃꯁꯥ ꯅꯥꯟꯖꯗꯕꯁꯦ ꯀꯌా ꯍꯩꯅꯗꯦ ꯍꯥꯏꯕ ꯑꯗꯨꯅ ꯅꯇꯨꯁꯦ ꯅꯪꯅꯁꯨ ꯈꯔ ꯍꯥꯏꯌꯨ ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕꯗꯤ ꯃꯤꯍꯨ ꯄꯥꯞ ꯑꯣꯏ ꯃꯇꯨꯡꯗ ꯋꯥꯈꯜ ꯇꯥꯅꯕ ꯅꯪꯅ ꯈꯔ ꯇꯥꯛꯎ ꯃꯀꯣꯛꯇꯨ ꯈꯣꯔꯣ ꯈꯣꯠꯇꯨꯅ ꯍꯥꯏꯔꯛꯏ ꯈꯪꯗ꯭ꯔꯦꯗ ꯅꯨꯄꯤꯅ ꯉꯥꯡꯉꯤ ꯅꯨꯄꯤꯅ ꯍꯦꯛꯇ ꯆꯨꯝꯃꯤ ꯏꯃꯥꯅ ꯉꯥꯡꯉꯤ ꯏꯃꯥꯅ ꯍꯦꯛꯇ ꯆꯨꯝꯃꯤ ꯀꯔꯝꯕꯒꯤ ꯋꯥꯕꯨ ꯂꯧꯗꯣꯏꯅꯣ ꯑꯣ ꯅꯨꯄꯤ ꯊꯤꯕꯁꯦ ꯁꯨꯃꯥꯏ ꯋꯥꯅꯤ ꯈꯪꯖꯔꯝꯃꯗꯤ ꯄꯥꯈꯪ ꯁꯥꯔꯤ ꯑꯣꯏꯅ ꯂꯩꯖꯔꯝꯗꯧ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯝꯕꯥꯜꯗꯨ ꯉꯁꯤꯗꯤ ꯃꯈꯣꯡ ꯍꯥꯝꯗꯕꯅ ꯍꯧꯒꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ ꯃꯗꯨꯒꯤ ꯃꯊꯛꯇ ꯚꯥꯅꯨꯃꯇꯤ ꯃꯥꯅ ꯑꯁꯦꯡ ꯑꯃꯥꯡ ꯈꯥꯏꯔꯤꯅꯤ ꯇꯧꯕꯗ ꯑꯃꯥꯡꯁꯪ ꯆꯪꯂꯨꯕ ꯈꯨꯗꯤꯡ ꯏꯔꯨ ꯂꯨꯃꯟꯕꯗꯒꯤ ꯃꯁꯥꯗꯣ ꯂꯥꯏꯍꯧꯁꯨ ꯑꯃꯨꯛ ꯀꯟꯅ ꯅꯤꯛꯄ ꯍꯧꯔꯛꯂꯝꯃꯤ ꯍꯥꯏ ꯃꯧꯗꯨꯕꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗ꯭ꯔꯒꯦꯅꯦ ꯃꯥꯕꯨ ꯆꯥꯛꯁꯤ ꯊꯣꯡꯕ ꯉꯝꯂꯔꯣꯏꯗ꯭ꯔꯅꯦ ꯏꯃꯥ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯃꯁꯥꯁꯤꯁꯨ ꯃꯅꯨꯡ ꯆꯪꯕ ꯈꯨꯗꯤꯡ ꯏꯔꯨ ꯑꯗꯨꯝ ꯂꯨꯔꯨꯕꯒꯤ ꯃꯁꯥꯗꯣ ꯂꯥꯏꯍꯧ ꯀꯟꯅ ꯅꯤꯛꯇꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯑꯩ ꯑꯃꯥꯏꯕꯝꯇ ꯀꯧꯔꯨꯈꯤꯒꯦ ꯅꯠꯇ꯭ꯔꯗꯤ ꯐꯤꯕꯝ ꯇꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯃꯥꯗꯤ ꯑꯗꯨꯛ ꯀꯟꯅ ꯉꯝꯗꯕꯗꯨꯗꯤ ꯀꯩꯗꯧ ꯑꯃꯨꯛ ꯏꯔꯨꯔꯤ ꯍꯥꯏꯒꯦꯅꯦ ꯅꯣꯏ ꯁꯤꯃꯅꯦ ꯑꯁꯤꯅ ꯍꯦꯛ ꯇꯧꯊꯣꯔꯛꯄꯁꯤꯃ ꯅꯥꯇꯩ ꯆꯥꯕ ꯑꯝꯇ ꯍꯦꯛ ꯇꯧꯗꯦ ꯑꯣꯏꯕ ꯍꯧꯖꯤꯛꯄꯨ ꯑꯩꯕꯨ ꯑꯃꯨꯛ ꯆꯥꯛꯈꯨꯝ ꯆꯪꯗꯅ ꯆꯥꯛꯀ ꯊꯣꯡꯕ ꯇꯥꯔꯤꯕ꯭ꯔꯥ ꯇꯧꯔꯤꯁꯦ ꯏꯃꯥꯅ ꯅꯠꯇ꯭ꯔꯣ ꯉꯔꯥꯡꯗꯁꯨ ꯑꯃꯥꯡꯁꯪ ꯆꯪꯂꯕꯗꯤ ꯏꯔꯨꯒꯗꯕꯅꯤ ꯍꯥꯏꯗꯅ ꯈꯠꯅꯗꯅ ꯏꯁꯤꯡꯒ ꯍꯩꯖꯤꯟꯈꯤꯕꯗꯨꯕꯨ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯩꯗꯧꯕꯒꯤ ꯏꯔꯨ ꯂꯨꯔꯤꯗꯣꯏ ꯏꯃꯥ ꯅꯪꯁꯨ ꯑꯣꯟ ꯌꯥꯝ ꯆꯥꯔꯛꯀꯅꯨ ꯆꯥꯛꯇꯣ ꯏꯃꯥꯅ ꯊꯣꯡꯕ ꯇꯜꯂꯒ ꯑꯩꯅ ꯊꯣꯡꯉꯁꯨ ꯊꯣꯡꯒꯦ ꯅꯃꯧꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯂꯩꯕꯤꯔꯝꯃꯨ ꯑꯩ ꯑꯃꯥꯏꯕꯝꯇ ꯀꯧꯔꯨꯈꯤꯒꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯝꯃꯗꯤ ꯅꯃꯧꯁꯦ ꯂꯥꯟꯕꯅ ꯍꯥꯟꯕ ꯇꯥꯔꯦ ꯃꯅꯤꯡꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ ꯍꯩꯗꯦꯅꯦ ꯁꯟ ꯍꯨꯔꯥꯟ ꯃꯥꯟꯕ ꯅꯪ ꯆꯠꯂꯨ ꯅꯣꯏ ꯅꯃꯥꯅꯁꯥ ꯏꯃꯧꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝ ꯑꯩ ꯑꯃꯥꯏꯕꯗꯣ ꯀꯧꯔꯒ ꯐꯠ ꯂꯥꯛꯀꯦ ꯄꯥꯕꯗꯤ ꯀꯔꯣꯝꯗꯒꯤ ꯅꯠꯇꯦ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯏꯅꯣꯕ ꯄꯦꯛ ꯆꯣꯠꯀ ꯂꯥꯎꯔꯛꯇꯦ ꯑꯝꯇ ꯈꯪꯍꯧꯗꯦꯅꯦ ꯑꯣ ꯅꯣꯏ ꯅꯃꯥ ꯑꯁꯤꯅ ꯆꯥꯛ ꯊꯣꯡꯅꯤꯡꯗꯕꯒꯤ ꯑꯑꯣꯟ ꯉꯥꯡꯕ ꯃꯇꯥꯡꯗꯣ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯄꯅꯤ ꯀꯔꯤꯅꯣꯗ ꯂꯥꯛꯄꯒꯤ ꯍꯦꯛꯇ ꯍꯥꯟꯅ ꯍꯧꯕꯤꯔꯛꯏꯁꯤꯕꯣ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯍꯥꯏꯅꯈꯤꯕꯒ ꯂꯩꯖꯗꯦ ꯑꯗꯨꯒ ꯀꯔꯤꯅꯣ ꯃꯣꯏ ꯃꯄꯥ ꯅꯪꯅ ꯌꯨꯝꯗ ꯍꯜꯂꯛꯂꯒ ꯃꯄꯥꯟꯗ ꯂꯦꯞꯄꯒ ꯀꯧꯔꯛꯈꯤꯗꯤ ꯍꯥꯏꯗꯗꯅ ꯃꯩ ꯅꯨꯡꯒꯝꯇ ꯑꯣꯛꯇꯈꯩ ꯏꯃꯨꯡꯗ ꯒ꯭ꯔꯣ ꯍꯦꯛꯇ ꯆꯪꯕꯤꯔꯛꯏꯁꯤꯕꯣ ꯅꯪꯁꯨꯅꯦ ꯑꯍꯜ ꯑꯣꯏꯔꯛꯂꯒ ꯅꯀꯣꯛꯇꯣ ꯄꯤꯡ ꯆꯣꯏꯔꯕ ꯀꯔꯤꯅꯣ ꯐꯔꯦ ꯆꯠꯂꯣ ꯃꯈꯣꯏ ꯃꯄꯥ ꯑꯃꯥꯏꯕꯗꯣ ꯀꯧꯕꯤꯔꯨꯔꯣ ꯏꯃꯧ ꯌꯦꯡꯕꯗ ꯃꯈꯣꯏ ꯃꯄꯥꯒꯤ ꯀꯣꯛꯇꯨꯁꯨ ꯄꯨꯟꯅ ꯌꯦꯡꯊꯣꯛꯃꯤꯟꯅꯅꯕ ꯑꯩꯅ ꯈꯅꯥꯎ ꯀꯥꯏꯕ ꯃꯈꯩ ꯀꯧꯕꯗꯤ ꯅꯣꯏꯅ ꯃꯥꯅ ꯆꯥꯅ ꯅꯅꯥꯅ ꯊꯨꯟꯅꯗꯤ ꯇꯥꯗ꯭ꯔꯒ ꯑꯩꯕꯨ ꯀꯣꯛ ꯄꯤꯡ ꯆꯣꯏꯕ ꯀꯥꯏꯅꯒ ꯑꯔꯦꯝꯕꯗ ꯅꯌꯥꯡꯂꯦꯟ ꯁꯥꯗꯅ ꯇꯣꯔꯅꯤꯁꯦ ꯁꯣꯝꯗꯅ ꯑꯩ ꯅꯨꯄꯤꯅ ꯋꯥꯟꯗꯗꯅ ꯇꯥꯔꯒ ꯂꯩ ꯑꯗꯨꯒ ꯄꯥꯕꯒ ꯏꯃꯥꯒꯅ ꯁ꯭ꯋꯥꯏꯗ ꯑꯋꯥꯏꯈꯨꯝ ꯇꯧꯗꯨꯅ ꯁꯨꯝ ꯂꯩ ꯌꯥꯔꯦ ꯑꯃꯥꯏꯕꯒ ꯑꯩ ꯑꯣꯏꯅ ꯀꯧꯖꯧꯔꯒꯦ ꯌꯥꯔꯦ ꯑꯩ ꯆꯠꯂꯦ ꯀꯨꯏꯔꯣꯏ ꯐꯠ ꯂꯥꯛꯀꯦ ꯃꯁꯥꯗꯣ ꯏꯔꯦꯟꯖꯅ ꯌꯦꯡꯕꯤꯔꯝꯃꯤ ꯑꯃꯨꯛ ꯃꯔꯩꯒ ꯈꯨꯅꯤꯡꯃꯨꯛ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯂꯩꯔꯝꯃꯤ ꯑꯔꯦꯝꯕꯗ ꯑꯁꯨꯝꯅ ꯃꯥꯏꯕꯗꯨꯁꯨ ꯀꯧꯔꯨꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯃꯁꯥꯁꯤ ꯁꯣꯟꯊꯃꯟꯗꯅ ꯇꯧꯔꯤꯅꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯂꯥꯏꯍꯧꯁꯤꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯟꯈ꯭ꯔꯅꯤ ꯃꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯆꯥꯛ ꯑꯁꯥꯕ ꯆꯥꯛꯈꯣꯝꯃꯨꯛ ꯆꯥꯔꯒ ꯄꯤꯖꯕꯤꯔꯣ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯀꯦꯁꯣꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯣꯖꯥ ꯃꯥꯏꯕ ꯃꯃꯥ ꯑꯣꯖꯥꯒꯤ ꯗꯈꯤꯅꯥꯒ ꯄꯨꯊꯣꯛꯔꯧꯅꯦ ꯅꯣꯏꯕꯨ ꯁꯣꯝꯗ ꯂꯩꯖꯔꯦ ꯂꯥ ꯃꯆꯦꯠꯁꯤꯗ ꯍꯦꯛꯇ ꯍꯥꯞꯄꯒꯦ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦ ꯁꯤꯃꯇꯪ ꯄꯥꯏꯁꯤꯟꯕꯤꯌꯨ ꯌꯥꯝꯃꯟꯈ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦ ꯑꯇꯣꯞꯄꯗꯁꯨ ꯆꯠꯀꯗꯕ ꯑꯃ ꯂꯩꯕ ꯐꯅꯤ ꯑꯣꯖꯥ ꯁꯨꯝ ꯂꯩꯖꯍꯧꯔꯒꯦ ꯌꯥꯔꯦ ꯁꯨꯝ ꯂꯩꯍꯧꯔꯦ ꯑꯩꯁꯨ ꯑꯦꯀꯥ ꯒꯥꯔꯤꯁꯤ ꯊꯧꯔꯒ ꯍꯦꯛꯇ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯀꯥꯎꯈ꯭ꯔꯗꯧꯅꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯚꯥꯅꯨꯃꯇꯤꯅ ꯃꯧ ꯅꯪꯕꯨ ꯅꯁꯥꯗꯣ ꯈꯔ ꯐꯔꯕ꯭ꯔꯣ ꯑꯃꯥꯏꯕꯅ ꯊꯥꯔꯝꯕ ꯍꯤꯗꯥꯛꯇꯣ ꯈꯔ ꯀꯥꯟꯅꯕ꯭ꯔꯣ ꯀꯦꯁꯣꯅ ꯍꯤꯗꯥꯛꯇꯣ ꯍꯧꯖꯤꯛꯇ ꯊꯥꯔꯝꯕꯗ ꯉꯥꯏꯔꯤ ꯆꯥꯈꯔ ꯄꯤꯖꯔꯒ ꯍꯤꯗꯥꯛ ꯑꯃ ꯄꯤꯖꯑꯣꯏꯗꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯝꯕꯗꯨꯕꯨ ꯅꯪꯕꯨ ꯅꯅꯥꯗ ꯁꯣꯝꯗ ꯇꯥꯔꯒ ꯁꯣꯝꯗ ꯐꯥꯎꯗꯣꯛꯑꯕ꯭ꯔꯥ ꯃꯁꯤ ꯃꯃꯥ ꯅꯪꯕꯨ ꯅꯠꯇꯦ ꯅꯃꯧꯁꯦ ꯃꯃꯤꯠ ꯐꯥꯎ ꯄꯥꯡꯗꯅ ꯇꯨꯃꯤꯟꯅ ꯎꯇꯨꯞ ꯇꯥꯕꯒꯨꯝ ꯇꯥꯔꯤꯁꯤꯗ ꯅꯁꯥ ꯅꯨꯡꯉꯥꯏꯔꯕ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯁꯨ ꯈꯪꯉꯤ ꯑꯗ ꯁꯨꯝ ꯑꯃꯥꯏꯕ ꯂꯥꯛꯑꯝꯕꯅꯤꯅ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯪꯉꯤꯅꯤ ꯀꯔꯤꯅꯣ ꯈꯪꯗꯦ ꯄꯉꯥꯡꯗꯦ ꯉꯥꯡꯉꯦ ꯑꯣꯏꯕ ꯑꯩꯗ ꯇꯨꯃꯤꯟ ꯂꯩꯖꯍꯧꯔꯒꯦ ꯑꯗꯣ ꯏꯃꯥ ꯆꯥꯛꯇꯣ ꯑꯝꯇ ꯐꯠ ꯊꯣꯡꯗꯣꯛꯄꯤꯔꯨ ꯅꯃꯧꯁꯦ ꯍꯧꯖꯤꯛ ꯍꯤꯗꯥꯛ ꯄꯤꯖꯧꯏꯗꯣ ꯆꯥꯛꯇꯣ ꯈꯔ ꯆꯥꯔꯒ ꯑꯝꯇ ꯄꯤꯖꯅꯕ ꯇꯧꯁꯤ ꯑꯩꯅ ꯆꯥꯛ ꯊꯣꯡꯗꯣꯏꯕ ꯉꯝꯗꯦ ꯃꯗꯨꯃꯗꯤ ꯑꯩ ꯗꯥꯏ ꯂꯩꯇꯦ ꯍꯥꯏꯕꯤꯔꯤꯁꯤꯅꯤꯀோ ꯆꯥꯛ ꯊꯣꯡꯕ ꯀꯥꯇꯤ ꯑꯩꯗꯤ ꯁꯨꯡꯉꯝ ꯉꯝꯃꯣꯏꯑꯕ ꯀꯨꯏꯅ ꯆꯥꯛꯈꯨꯝ ꯆꯪꯗ꯭ꯔꯕꯅꯤꯅ ꯌꯥꯝ ꯇꯜꯂꯦ
ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕ ꯅꯃꯧ ꯅꯨꯄꯤꯁꯤꯅ ꯅꯥꯔꯒ ꯂꯩꯔꯕꯅꯤꯅ ꯏꯃꯥꯅ ꯊꯣꯡꯐꯝ ꯊꯣꯛꯇ꯭ꯔꯣ ꯅꯍꯥꯟꯈꯩꯗꯤ ꯅꯃꯧ ꯅꯨꯄꯤꯅ ꯀꯩꯁꯨ ꯇꯧꯗ꯭ꯔꯤꯉꯩꯗꯗꯤ ꯃꯥꯅ ꯑꯗꯨꯝ ꯊꯣꯡꯉꯤꯗꯨꯅꯤ ꯑꯗꯨꯅꯕꯨ ꯍꯥꯏꯕ ꯑꯩꯗꯤ ꯆꯥꯛꯈꯨꯝ ꯆꯪꯗ ꯀꯨꯏꯔꯕꯅꯤꯅ ꯆꯥꯛꯇꯣ ꯊꯣꯡꯅꯤꯡꯗ꯭ꯔꯦ ꯇꯜꯂꯦ ꯍꯥꯏꯕ ꯀꯦꯁꯣꯟ ꯑꯗꯨꯗꯤ ꯍꯥꯏꯔꯤꯁꯤꯅꯗꯤ ꯉꯁꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯆꯔꯥ ꯍꯦꯟꯅꯕ ꯇꯥꯔꯤꯕꯒꯤ ꯋꯥꯔꯕ ꯇꯧꯅ ꯆꯠꯂꯨ ꯃꯃꯥ ꯅꯃꯧꯁꯤꯅ ꯃꯁꯥ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯅꯪ ꯁꯠ ꯆꯠꯂꯒ ꯆꯥꯛꯇꯣ ꯁꯠ ꯊꯣꯡꯗꯣꯛꯎꯁꯨ ꯑꯁ ꯑꯩꯗꯤꯅꯦ ꯑꯩ ꯄꯦꯜꯂꯕꯅꯤ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯇꯟꯈ꯭ꯔꯕ ꯊꯕꯛꯁꯤ ꯇꯧꯗꯧꯔꯦꯕ ꯑꯇꯩ ꯑꯇꯩ ꯊꯕꯛ ꯏꯟ ꯆꯤꯡꯒꯦꯔꯥ ꯊꯧ ꯄꯦꯛꯀꯦꯔꯥ ꯏꯪꯈꯣꯜ ꯁꯨꯒꯦꯔꯥ ꯑꯗꯨꯗꯤ ꯑꯩ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯅ ꯇꯧꯕꯗꯅꯦ ꯀꯩꯁꯨꯝ ꯊꯦꯛ ꯈꯟꯗꯦꯁꯦ ꯑꯗꯨꯒꯅꯦ ꯆꯥꯛ ꯊꯣꯡꯕꯁꯤꯃꯗꯤ ꯑꯩ ꯃꯇꯜꯂꯦꯕ ꯑꯩ ꯑꯁꯨꯛ ꯀꯨꯏꯅ ꯆꯥꯛꯈꯨꯝ ꯆꯪꯉꯨꯗ꯭ꯔꯒ ꯉꯁꯤꯗꯤ ꯆꯪꯕ ꯇꯥꯔꯕ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯁꯤꯒꯤ ꯃꯧ ꯁꯨꯅꯤꯡꯗꯕꯤ ꯀꯇꯟ ꯆꯨꯕꯤꯁꯤꯅ ꯃꯈꯣꯡꯁꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯍꯟꯊꯗꯅ ꯅꯥꯁꯤꯜꯂꯛꯄꯗꯒꯤꯅꯦꯕ ꯆꯥꯕꯗꯗꯤ ꯃꯃꯤꯠꯅ ꯀꯔꯥꯝꯕ ꯌꯥꯝ ꯆꯥꯒꯅꯨ ꯏꯗꯤ ꯌꯥꯗꯦꯕ ꯏꯁ 이마기 와두디 그래 해말리다 미 아이기 누피세 수마이는 그수 tauzaroidaba 이마나 masa nanba nandaba ama ngasing khaiga khaidigana ngasigi maning changba khudingi iru dum luhanbadagi masase sonthaki dana tawri natro aduga ai nupida katan chubagi sabu sopai kaidi hemali koima hemali tawbu tawdro marin tanasu sabadadi mana hana hekta mamang thadana mamit atong atong bakhallaga ahawbada khallaga sabado aduna di dum naza tab aduga aina masa nanjanaba amanga senkra khayuidana takpadaga nama thongadana is hare isadi nupi misangneba ha kyam misangneba hai mama nang suwa makhayam taraklan sangodi kok sangoda lamsang lakpagi sak laman noigi na konawa do ai taningdre ngarak biman na sindo atumbado putoktana yaw tong leran numisya maidan dawru salo sakum na sang nangi khadang do sakum na nang na tom ta thada gera thangat gera kusi tawru ngai kho mapa aingo na ngang baga lai makoi mapa na karom dagi no paw igam ta hairakta ayuk sida phut ekta phauti lai sina kam dawri no asai dagi hangi khalaga na sa utin manba matu mi sang basiga ngang dari ngai aidi kaw ru thabak to yam le haujab u singdo khai ga da ba amani da ngai hau ada sinmi angang singdu da khaidok pa loiraga moina dum puthora oidana sinaramaga laban sapham thakpam ga khangdamaduda yumda potharurage dan adabu karim tawroidro makoi mapa hausikan sia u puthorakpa u gi karbar to mi singsia loisangi nina yam phagati kaina hainai ko aidi aduna moi mapa gi karbar ni tawri se tan butal o moina adu gumba singduna loisang na yadaba aran moongda mi gi sokpa yadaba yanba yadaba u singdo tumina huralaga yonbagi ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕꯁꯤꯗꯤ ꯂꯣꯏꯁꯪꯅꯁꯨ ꯌꯥꯕ ꯌꯣꯟꯕꯁꯨ ꯌꯥꯕ ꯌꯥꯟꯕꯁꯨ ꯌꯥꯕ ꯎꯗꯨ ꯈꯛꯇ ꯇꯧꯕ ꯑꯗꯨꯅ ꯀꯔꯤꯝ ꯇꯧꯔꯣꯏ ꯅꯪꯉꯣꯟꯗ ꯄꯥꯈꯠꯄꯤꯌꯣ ꯍꯥꯏꯗꯦꯀꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯠꯂꯨ ꯅꯊꯧꯗꯨꯝ ꯇꯧꯔꯨꯁꯨ ꯆꯥꯛꯇꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯃꯨꯛꯇ ꯊꯣꯡꯉꯨꯁꯨ ꯏꯟꯁꯥꯡꯒꯗꯣ ꯈꯔ ꯍꯥꯎꯍꯜꯂꯨꯀꯣ ꯑꯗꯨꯒ ꯅꯃꯧꯒꯤꯅ ꯀꯔꯤꯅꯣ ꯃꯥꯅ ꯆꯥꯕ ꯌꯥꯕ ꯑꯆꯝꯕ ꯑꯃ ꯌꯦꯡꯕꯤꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯆꯥꯛ ꯊꯣꯡꯉꯨꯔꯣ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯊꯥꯖꯤꯟꯈꯤ ꯀꯦꯁꯣꯁꯤ ꯎꯒꯤ ꯀꯔꯕꯥꯔ ꯇꯧꯕꯅꯤ aduna mahak nahan makai mayumda leite magi karbar mafamda u yanba khaibamda thabak suba mayamdu yengsinduna leirubani masanu pada mon sinduna makatai kamdauri no imosibu masa asibu asuk thina sontharami sibu nate mabu kari gi sasiluri haige ai su khangde ba ado masigi nupisa morok yam pam ngarang dagi khar di haurab magi si ada ngarang do amu thangjing mit pa sasiluri numidang ꯑꯗꯩꯗꯤ ꯍꯦꯛꯇ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯒꯤ ꯍꯧꯔꯨꯕ ꯖꯥꯠ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯥꯅ ꯅꯥꯜꯂꯤꯅꯤ ꯑꯋꯥꯡ ꯑꯁꯤꯡ ꯅꯥꯏꯔꯤꯅꯤꯗꯅ ꯃꯃꯧꯁꯦ ꯃꯅꯤꯡ ꯆꯪꯉꯨꯕ ꯈꯨꯗꯤꯡ ꯄꯨꯈ꯭ꯔꯤꯁꯤꯗ ꯏꯔꯨꯍꯜꯂꯤ ꯑꯗꯒꯤ ꯃꯥꯁꯨ 4-5ꯔꯛ ꯁꯨꯝ ꯑꯆꯪ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡꯗꯨꯗ ꯏꯔꯨꯖꯕꯗꯒꯤ ꯃꯁꯥꯁꯦ ꯂꯥꯏꯍꯧ ꯅꯤꯈꯠꯂꯛꯇꯅ ꯇꯧꯔꯛꯏꯁꯤꯅꯤ ꯅꯣꯏ ꯅꯃꯥꯁꯤꯁꯨ ꯃꯇꯥꯡꯗꯤ ꯏꯆꯥ ꯆꯥꯗꯅ ꯃꯥꯅ ꯍꯥꯏꯕꯗꯣ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯕ ꯃꯥꯒꯤ ꯃꯟꯕ ꯍꯦꯟꯖꯤꯟꯕ ꯑꯃꯗꯤ ꯑꯗꯨꯝ ꯌꯥꯎꯖꯕꯅꯤ ꯐꯔꯦ ꯏꯄꯥꯒ ꯀꯣꯟꯅ ꯋꯥꯔꯤ ꯇꯧꯔꯁꯤ ꯏꯃꯧꯁꯦ ꯏꯔꯦꯟꯖꯅ ꯁꯦꯟꯅꯕꯤꯔꯨ ꯃꯁꯥꯁꯦ ꯏꯁꯣꯟ ꯁꯣꯟ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯏꯄꯥꯁꯨ ꯊꯣꯛꯑꯒꯦ ꯇꯨꯝꯃꯤꯁꯦ ꯏꯔꯦꯟꯖꯅ ꯌꯦꯡꯕꯤꯔꯨ ꯅꯃꯥꯅ ꯆꯥꯛ ꯂꯣꯏꯔꯒ ꯈꯔ ꯄꯤꯖꯅꯅꯕ ꯍꯣꯏ ꯄꯥꯄ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯊꯝꯕꯥꯜꯁꯨ ꯃꯁꯥꯗꯣ ꯅꯥꯕ ꯐꯔꯦ ꯊꯕꯛ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯗꯤ ꯉꯝ ꯑꯗꯨꯕꯨ ꯃꯁꯥꯗꯣ ꯌꯥꯝ ꯁꯣꯟꯊꯔꯨꯕꯅ ꯀꯌꯥ ꯀꯟꯕꯗꯤ ꯑꯣꯏꯗ꯭ꯔꯤ ꯆꯥꯛ ꯇꯣꯛꯂꯛꯄꯗꯅꯤ ꯃꯍꯧ ꯁꯦ
ꯑꯩꯒꯤ ꯐꯤꯁꯦ ꯈꯔꯝꯗ ꯁꯨꯗꯣꯛꯑꯝꯃꯨ ꯍꯌꯦꯡ ꯁꯦꯠꯀꯗꯕꯅꯤ ꯁꯦ ꯃꯁꯥ ꯅꯥꯟꯅ ꯁꯨꯔꯝꯃꯨ ꯑꯩ ꯃꯃꯥꯡꯒꯤꯅ ꯃꯥꯕꯣꯛ ꯍꯣꯏꯗ ꯊꯕꯛ ꯂꯩ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ ꯌꯦꯡꯉꯣꯏ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯁꯠ ꯇꯧꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯨ ꯅꯪꯒꯤ ꯍꯧꯅꯕꯤ ꯐꯩꯅ ꯇꯥꯕ ꯑꯝꯇ ꯌꯨꯡꯅ ꯊꯝꯂꯝꯗꯕꯤ ꯃꯅꯤꯡ ꯃꯃꯥꯡ ꯍꯣꯇ꯭ꯔꯣ ꯍꯣꯕꯒꯤ ꯐꯤꯕꯝꯗꯣ ꯇꯧꯔꯝꯒꯅꯨꯀꯣ ꯀꯔꯥꯏꯗ ꯀꯔꯤ ꯂꯩꯌꯦꯗꯅ ꯆꯥꯏꯔꯤ ꯈꯣꯠꯂꯤꯗꯣ ꯁꯤ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯝꯃꯨ ꯑꯩꯗꯤ ꯃꯣꯠꯄꯁꯤ ꯀꯌꯥ ꯍꯩꯅꯗꯦ ꯅꯪꯅ ꯈꯪꯉꯤꯗꯨꯅꯤ ꯑꯗꯨꯒꯅꯦ ꯍꯣꯔꯦꯟꯗꯤ ꯁꯟꯊꯤꯗꯣ ꯈꯔ ꯈꯨꯜꯂꯒ ꯃꯈꯥ ꯑꯋꯥꯡ ꯌꯦꯅꯈꯥ ꯗꯥꯔꯤꯒꯁꯦ ꯑꯃꯨꯛꯇ ꯁꯤꯠ ꯅꯥꯟꯅ ꯇꯩꯊꯣꯛꯅꯕ ꯃꯤ ꯄꯣꯡ ꯑꯃ ꯂꯥꯛꯄꯗ ꯃꯤꯅ ꯅꯣꯛꯅꯕ ꯇꯥꯔꯦ ꯑꯩ ꯆꯠꯂꯦ ꯑꯩꯅ ꯍꯥꯏꯔꯤꯁꯤꯡꯁꯦ ꯅꯪ ꯑꯃꯨꯛ ꯁꯤꯠ ꯅꯥꯟꯊꯣꯛꯂꯒ ꯈ꯭ꯔꯣ ꯅꯥꯈꯣꯛꯇꯅ ꯇꯨꯝ ꯂꯩꯔꯝꯃꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏꯗꯧꯅꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯡꯗꯨꯅ ꯊꯣꯛꯈꯤ ꯊꯝꯕꯥꯜ ꯃꯊꯟꯇ ꯁꯣꯠꯂꯤ ꯁꯤꯒꯤ ꯃꯅꯦꯝ ꯁꯥꯕꯤꯁꯦ ꯎꯁꯤꯔꯣꯏꯗꯧꯅꯤ ꯏꯁꯥꯁꯦ ꯅꯥꯔꯨꯕꯒꯤ ꯁꯣꯔ ꯐꯥꯎꯕ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯕ ꯉꯝꯗ꯭ꯔꯤꯉꯩꯁꯤꯗ ꯀꯩꯅꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧ ꯍꯥꯏꯗꯅ ꯇꯞꯇꯥꯏ ꯏꯟꯁꯤꯜꯂꯝꯃꯒ ꯃꯥꯅ ꯂꯩꯀꯥꯏ ꯀꯣꯏꯗꯅ ꯃꯤꯋꯥ ꯉꯥꯡꯕ ꯆꯠꯈ꯭ꯔꯤꯅꯦꯕ ꯁꯨꯕꯤꯔꯅꯤ ꯑꯩꯅ ꯅꯪꯒꯤ ꯐꯤꯒ ꯌꯥꯝ ꯁꯨꯕꯤꯔꯅꯤꯕ ꯐꯤ ꯑꯅꯤ ꯃꯇꯦꯛ ꯈꯛꯁꯦ ꯃꯁꯥꯅ ꯑꯗꯨꯝ ꯁꯨꯖꯔꯁꯨ ꯌꯥꯔꯤꯅꯦ ꯍꯥꯏꯕꯅꯤꯗ ꯉꯁꯤꯅꯦ ꯑꯩꯁꯨꯅꯦ ꯑꯝꯇ ꯁꯨꯔꯣꯏꯕ ꯃꯁꯥꯒꯤ ꯃꯐꯤ ꯐꯥꯎꯕ ꯁꯨꯅꯤꯡꯗꯗꯅ ꯃꯥꯅ ꯂꯩꯀꯥꯏ ꯀꯣꯏꯔꯒ ꯑꯩꯅ ꯀꯩꯗꯧꯕꯤ ꯁꯨꯗꯣꯏꯕ ꯁꯨꯔꯣꯏ ꯇꯨꯝꯃꯒ ꯑꯗꯨꯝ ꯂꯩꯊꯣꯛꯀꯦ ꯍꯪꯉꯒꯅ ꯏꯁꯥ ꯉꯝꯗꯦ ꯀꯣꯛ ꯉꯥꯎꯔꯦ ꯀꯣꯛ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯈꯪꯉꯤꯕ ꯃꯁꯤꯗꯤ ꯍꯅꯨꯕꯤ ꯃꯩꯇꯠꯄꯤ ꯑꯁꯤ ꯍꯥꯏꯅ ꯃꯃꯥꯏ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ ꯃꯅꯦꯝꯅ ꯊꯝꯂꯝꯂꯤꯕ ꯐꯤꯗꯨꯗꯤ ꯑꯗꯨꯝ ꯃꯆꯤꯂꯦꯡꯗ ꯃꯪꯒꯣꯜꯗꯨꯗ ꯇꯥꯗꯨꯅ ꯂꯩꯍꯧꯏ ꯁꯣꯝꯗꯅ ꯚꯥꯅꯨꯃꯇꯤ ꯁꯥꯈꯤꯒꯤꯗ ꯌꯧꯔꯛꯂꯝꯃꯤ ꯍꯣ ꯏꯆꯦ ꯁꯥꯈꯤ ꯍꯣ ꯏꯆꯦ ꯇꯥꯕ꯭ꯔꯣ ꯑꯩ ꯂꯥꯛꯑꯦ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎ ꯑꯣ ꯇꯥꯔꯦ ꯑꯩ ꯚꯥꯅꯨꯃꯇꯤ ꯅꯪ ꯌꯧꯔꯛꯂꯕ꯭ꯔꯥ ꯑꯇꯩꯗꯤ ꯀꯅꯥꯝꯇꯕꯨ ꯌꯧꯔꯛꯇ꯭ꯔꯤꯅ ꯇꯧꯔꯤꯁꯦ ꯀꯩꯗꯧ ꯂꯩꯅꯔꯤꯅꯣ ꯈꯪꯗꯦꯅꯦ ꯃꯣꯏꯁꯤꯕꯣ ꯃꯁꯥꯅ ꯈꯪꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯅꯤꯁꯤ ꯑꯝꯇ ꯍꯦꯛ ꯈꯪꯗꯦꯕ ꯌꯧꯔꯛꯏ ꯏꯆꯦ ꯑꯩꯈꯣꯏꯗꯤꯅꯦ ꯊꯕꯛ ꯑꯃ ꯇꯧꯁꯦ ꯍꯥꯏꯔꯗꯤ ꯁꯠꯀꯤ ꯃꯤꯅꯤ ꯃꯌꯥꯝꯒꯤ ꯃꯅꯤꯡ ꯈꯣꯝꯕ ꯃꯃꯩ ꯃꯊꯨꯟꯒꯤ ꯊꯕꯛꯁꯦ ꯅꯅꯥꯎꯗꯤ ꯀꯌꯥ ꯄꯥꯝꯖꯗꯦ ꯀꯌꯥ ꯍꯩꯅꯖꯗꯦꯕ ꯑꯗꯨꯅ ꯉꯟꯇꯥ ꯁꯠ ꯍꯦꯛꯇ ꯂꯥꯛꯏꯁꯤꯅꯤ ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯁꯨꯃꯥꯡꯗ ꯆꯪꯂꯛꯂꯤꯕ ꯃꯦꯝꯃꯅ ꯑꯣ ꯑꯩꯁꯨ ꯌꯧꯔꯛꯑꯦ ꯍꯦꯛꯇ ꯊꯦꯡꯗꯣꯛꯈꯤ ꯈꯔ ꯊꯨꯅ ꯁꯠ ꯂꯥꯛꯀꯦ ꯇꯧꯕꯁꯦ ꯍꯦꯛꯇ ꯌꯥꯗꯦ ꯊꯕꯛꯁꯤꯅ ꯁꯈꯤꯅ ꯅꯣꯏꯕꯨ ꯊꯕꯛ ꯑꯃ ꯇꯧꯁꯤ ꯁꯤꯃ ꯇꯥꯟꯅꯁꯤ ꯍꯥꯏꯔꯗꯤ ꯈꯔ ꯉꯟꯅ ꯁꯠ ꯂꯥꯛꯅꯕ ꯇꯧꯅꯦ ꯌꯦꯡꯉꯨ ꯚꯥꯅꯨꯃꯇꯤꯗꯤ ꯐꯅꯃꯛ ꯀꯨꯏꯔꯕꯅꯤ ꯉꯁꯥꯏꯗꯒꯤ ꯅꯣꯏ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯦ ꯍꯣꯏ ꯏꯆꯦ ꯑꯩꯁꯨ ꯁꯠ ꯍꯦꯛꯇ ꯂꯥꯛꯀꯦ ꯇꯧꯕꯅꯤ ꯑꯗ ꯌꯨꯝꯒꯤ ꯊꯕꯛꯇꯣ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯕꯗꯤ ꯍꯣꯔꯦꯟꯗꯤ ꯑꯩꯅ ꯍꯟꯖꯤꯟꯕꯗ ꯆꯥꯏꯗꯅ ꯂꯩꯔꯝꯗꯣꯏꯕ ꯑꯗꯨꯅ ꯅꯪꯅꯕ ꯌꯨꯝꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯃꯒ ꯑꯩꯁꯨ ꯆꯦꯜꯂꯛꯏꯕꯁꯤꯅꯤ ꯚꯥꯅꯨꯃꯇꯤꯅ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯅꯠꯇꯦ ꯅꯪꯒꯤ ꯅꯃꯧꯗꯨꯗꯤ ꯃꯥꯗꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯕ ꯅꯠꯇꯦ ꯃꯥꯕꯨ ꯀꯔꯤ ꯇꯧꯔꯒ ꯂꯩꯒꯦꯕ ꯍꯧꯖꯤꯛꯄꯨ ꯅꯪꯅ ꯏꯃꯨꯡꯒꯤ ꯊꯕꯛꯀ ꯑꯃꯨꯛ ꯇꯧ ꯂꯩꯌꯦꯁꯤꯕꯣ ꯑꯣ ꯃꯧꯗꯣ ꯃꯄꯥꯝ ꯆꯠꯀꯅꯤꯗꯅ ꯆꯠꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅꯅꯤ ꯑꯗꯨ ꯉꯥꯏꯈꯣ ꯅꯪꯒꯤ ꯅꯃꯧꯗꯨꯗꯤ ꯅꯥꯌꯦꯟ ꯇꯧꯔꯦꯗꯣ ꯀꯔꯝꯍꯥꯏꯅ ꯇꯧꯔꯦ ꯈꯔ ꯐꯔꯕ꯭ꯔꯣ ꯑꯣ ꯐꯔꯦ ꯅꯥꯕꯕꯨ ꯀꯨꯝ ꯆꯨꯞꯄ ꯑꯃ ꯅꯥ ꯂꯩ ꯌꯥꯕ꯭ꯔꯣ ꯐꯔꯦ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯐꯤ ꯁꯨꯔꯝꯃꯣ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯔꯝꯃꯣꯏꯗꯅ ꯁꯤꯟꯅꯔꯝꯃꯒꯅꯤ ꯑꯩꯅ ꯂꯥꯛꯏꯁꯦ ꯃꯩꯕꯦꯝꯃ ꯅꯃꯧꯗꯣ ꯈꯔ ꯋꯥꯔꯛꯎ ꯃꯥꯅ ꯃꯄꯥꯝ ꯆꯠꯂꯤꯗꯣ ꯀꯥ ꯑꯃ ꯍꯦꯃꯜꯂꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒ ꯄꯨꯜꯂꯤ ꯈꯨꯗꯤꯡꯒꯤꯅꯤ ꯅꯪꯅ ꯃꯧ ꯃꯄꯥꯝ ꯆꯠꯈꯤꯗꯅ ꯍꯥꯏꯔꯤꯁꯦ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯃꯧꯅ ꯅꯇꯛ ꯀꯥꯍꯟꯒꯅꯨ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯧꯒꯥꯛ ꯅꯥꯏꯅ ꯈꯪꯍꯜꯂꯒꯅꯦ ꯊꯝꯃꯨ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯍꯌꯦꯡ ꯅꯇꯛ ꯀꯥꯖꯅꯤ खरा सोंजिल्लक्लब कांदा नपी ओरोरो ताकई कप्पगने खंगजसनी हाइबिरिसिनि हाय साखीना येरा मोइना अदुम नेक्ते तौबा यापोन्तेदा फरसु फत्रसु मोइगी नुपादुबु पोक्लिबा ममानी आइदी अस इमौनगा दुमाइ तौरादिन्या मसमदो खुदांग इलगा हेक्ता हाइदत्कदौबनी मौपे लाउबी सोइनाउ मोइन दुमाइ हेक्ता उसितबा यापोन्ते असी हाइरगा अमु मुंगलुमदा हाइफेट येंगदुना अदुबु आइगी मौसिंगसे हौजिक फाउगिदी अदुमाइना अम्ता तौरक्तरी मसिगी हाइरुरदी आइगी मौसिंगसे याम फाबजानी भानुमतीना ओइसिया हौजिकान मौनुबु करिनो हौजिक फजिनरसु खर लैरगा मोइ मोइगी असेंग मसक्तो लोइना खंगला अदौनी इस मपामदा थैबना मरोल अमा कन्नरिबा सुनु सुनिंग्रिबा इस होय मतमददी थौजलाक्जरक्ते काइखोने भानुमती नंगना सुनिंगदबा हाइरगा नंगी नमौदुसु हाइपेटी मरिन तल्ली सुनिंगदेना ताइने आइबो अदुदा करमाइ तौरी मेमगी वादुदा मथमोइदा खल्ली इस असिगी मेम हाइबिसे कयादन ममौना सगुम सिंहनबी मानसु अइंगोंदा मु हाइके याउना हाइरइबने मागिसे
ꯁꯛꯇꯥ ꯑꯁꯤꯒ ꯏꯔꯣꯏ ꯑꯃꯨꯕꯤ ꯃꯥꯟꯕꯤ ꯍꯥꯏꯔꯤꯁꯤ ꯃꯥꯒꯤ ꯃꯑꯣꯡꯅ ꯀꯌꯥꯝ ꯐꯔꯗꯅ ꯃꯁꯤꯅ ꯊꯣꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯩꯅꯣꯅꯤ ꯍꯥꯟꯅ ꯈꯔ ꯁꯨꯅꯤꯡꯗ꯭ꯔꯁꯨ ꯑꯩꯅ ꯍꯥꯏꯕꯒꯗꯤ ꯂꯣꯏꯅ ꯌꯥꯏꯗ ꯃꯁꯤꯟꯒ ꯈꯨꯝꯕ ꯉꯝꯄꯣꯟꯇꯦ ꯑꯩꯅ ꯍꯥꯏꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯍꯥꯏꯖꯟꯅ ꯂꯣꯏꯔꯦ ꯀꯅꯥꯅꯕꯨ ꯍꯥꯏꯔꯤꯅꯣ ꯊꯥꯖꯗ꯭ꯔꯒ ꯍꯦꯛ ꯅꯣꯡꯃ ꯂꯥꯛꯑꯣ ꯑꯗꯨꯒ ꯌꯦꯡꯉꯨ ꯍꯣꯏꯁꯤ ꯍꯣꯏꯁꯤ ꯌꯥꯔꯦ ꯐꯔꯦꯁꯤ ꯑꯩꯈꯣꯏꯒꯤ ꯈꯟꯅꯗꯧꯗꯨ ꯑꯗꯨꯝ ꯈꯟꯅꯁꯤ ꯀꯃꯥꯏꯅ ꯇꯧꯁꯦꯕ ꯍꯌꯦꯡꯁꯦ ꯆꯥꯏꯕꯤꯒ ꯍꯥꯏꯕꯤꯒꯗꯤ ꯌꯨꯝ ꯃꯥꯡꯉꯤ ꯑꯗꯨꯅ ꯃꯣꯏꯗꯤ ꯌꯥꯎꯔꯔꯣꯏ ꯍꯥꯏꯔꯦ ꯑꯩꯈꯣꯏꯔꯣꯝꯒꯤꯗꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯈꯛ ꯉꯥꯏꯔꯤ ꯃꯣꯏ ꯑꯋꯥꯡꯂꯣꯝꯒꯤꯅ ꯃꯣꯏ 5ꯃꯨꯛꯅꯤ ꯍꯥꯏꯔꯤ ꯚꯥꯅꯨꯃꯇꯤꯅ ꯑꯗꯨꯗꯤ ꯃꯣꯏꯒ ꯄꯨꯟꯅ ꯑꯗꯨꯝ ꯆꯠꯂꯁꯤ ꯑꯗꯨꯅ ꯐꯔꯅꯤ ꯑꯌꯨꯛꯇꯣ ꯃꯇꯝꯕꯨ ꯀꯔꯝ ꯀꯥꯟꯗꯅꯣ ꯀꯌꯥꯝ ꯉꯟꯅ ꯆꯠꯀꯗꯧꯔꯤꯕꯅꯣ ꯃꯦꯝꯃꯅ ꯁꯅꯥꯃꯍꯤ ꯀꯤꯌꯣꯡꯒꯤ ꯁꯪꯂꯦꯟꯗꯣ ꯈꯔꯁꯨ ꯂꯥꯞꯄꯅꯤꯅ ꯑꯌꯨꯛꯀꯤ ꯄꯨꯡ 6 ꯁ꯭ꯋꯥꯏꯗ ꯍꯥꯏꯅꯈꯤꯗꯥꯏ ꯆꯠꯄꯒꯤ ꯄꯨꯡꯐꯝꯗꯣ ꯁꯥꯈꯤꯅ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯑꯋꯥꯡꯂꯣꯝꯒꯤ ꯅꯨꯄꯤ ꯂꯨꯞꯇꯨꯗ ꯑꯩ ꯍꯥꯏꯈ꯭ꯔꯒꯦꯀꯣ ꯅꯣꯏꯁꯨ ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯉꯟꯇꯥ ꯂꯥꯛꯅꯅꯕ ꯇꯧꯅꯔꯣ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯦ ꯚꯥꯅꯨꯃꯇꯤ ꯃꯥꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯥꯡꯒꯣꯜꯗ ꯉꯁꯥꯏ ꯃꯥꯅ ꯁꯨ ꯍꯥꯏꯗꯨꯅ ꯊꯝꯂꯝꯕ ꯐꯤꯔꯣꯜꯗꯨ ꯑꯗꯨꯝ ꯃꯁꯤ ꯂꯦꯡꯗꯅ ꯂꯩꯔꯝꯕꯗꯨꯗ ꯃꯁꯥꯗꯨ ꯀꯣꯛꯆꯥꯎꯕꯤ ꯕꯪꯀꯥꯗꯨꯅ ꯃꯃꯧꯕꯨ ꯍꯦꯛꯇ ꯂꯥꯛꯀꯧ ꯀꯧꯏ ꯍꯥꯏ ꯊꯝꯕꯥꯜ ꯍꯥꯏ ꯅꯪ ꯇꯥꯕ꯭ꯔꯥ ꯃꯄꯥꯟꯗ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎ ꯍꯥꯏ ꯃꯧꯁꯨ ꯅꯤꯡꯗꯕꯤ ꯀꯣꯖꯥꯛ ꯅꯥꯕꯤ ꯅꯪ ꯀꯔꯥꯏꯗ ꯂꯩꯌꯦ ꯑꯩꯅ ꯀꯧꯔꯤꯁꯦ ꯅꯅꯥꯗꯨ ꯇꯥꯔꯕꯗꯤ ꯃꯄꯥꯟꯁꯤ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎ ꯂꯥꯎ ꯅꯪ ꯉꯁꯤꯗꯤ ꯋꯥ ꯆꯞ ꯆꯥꯕꯤꯕ ꯉꯥꯡꯅꯁꯤ ꯊꯣꯛꯂꯛꯇ꯭ꯔꯤꯕ꯭ꯔꯣ ꯑꯁ ꯊꯋꯥꯏ ꯂꯥꯛꯄꯤ ꯀꯥꯏꯗꯨꯅ ꯑꯣꯜꯂꯛꯄ꯭ꯔꯣ ꯏꯃꯥꯕꯣ ꯀ꯭ꯋꯥ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯃꯤ ꯀꯧꯕꯁꯨ ꯑꯗꯨꯝꯅ ꯀꯅꯥꯅ ꯀꯧꯅꯒꯦ ꯍꯜ ꯑꯣꯏꯔꯣꯏꯔꯒ ꯂꯦꯝꯖꯗꯕ ꯐꯖꯗꯕꯁꯦ ꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛ ꯍꯩꯅꯖꯈꯤꯗ꯭ꯔꯦ ꯇꯟꯖꯈ꯭ꯔꯦ ꯏꯁ ꯍꯥꯏ ꯂꯦꯝꯖꯕꯤ ꯐꯖꯕꯤꯅꯤꯀꯣ ꯁꯛꯇꯥ ꯑꯃꯛꯅ ꯂꯧꯗ꯭ꯔꯥꯎꯕꯤ ꯍꯦꯛ ꯃꯥꯜꯂꯗꯅ ꯑꯩꯕꯨ ꯏꯁ ꯀ꯭ꯋꯥꯛ ꯊꯋꯥꯏ ꯂꯥꯛꯄꯤ ꯀꯥꯏꯅꯒ ꯅꯪ ꯉꯁꯤ ꯊꯋꯥꯏ ꯂꯥꯛꯄꯤ ꯑꯩꯅ ꯅꯊꯣꯏ ꯃꯆꯥꯗꯣ ꯂꯥꯛꯇꯧꯔꯕꯅꯤ ꯍꯧꯖꯤꯛ ꯑꯁ ꯀꯔꯤꯅꯣꯗ ꯍꯥꯏꯗꯧ ꯋꯥꯗꯣ ꯀꯣꯛ ꯍꯥꯏꯕꯤꯌꯨ ꯁꯣꯏꯗ꯭ꯔꯪ ꯕꯥꯆꯪ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯃꯇꯝꯒ ꯂꯩꯖꯗꯦ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯕꯅ ꯀꯣꯛꯁꯦ ꯍꯧꯖꯤꯛꯐꯥꯎ ꯍꯥꯏꯒꯠꯄ ꯉꯝꯕ ꯖꯥꯠ ꯅꯠꯇꯦ ꯍꯥꯏ ꯃꯧꯁꯤ ꯅꯝꯕꯤ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯉꯁꯥꯏꯅ ꯐꯤꯁꯦ ꯍꯌꯦꯡ ꯁꯦꯠꯅꯅꯕꯅꯤ ꯃꯆꯨ ꯇꯥꯅ ꯁꯨꯗꯨ ꯑꯃꯨ ꯑꯣꯏꯗꯅ ꯍꯥꯏꯔꯝꯕꯗꯣ ꯑꯗꯨꯒ ꯅꯪꯅ ꯃꯁꯤꯗꯩꯁꯤꯗ ꯁꯨꯕꯗꯤ ꯂꯥꯏꯔꯗꯅ ꯑꯩꯅ ꯊꯝꯂꯝꯕ ꯃꯐꯝꯁꯤꯗꯒꯤ ꯃꯆꯤ ꯐꯥꯎ ꯂꯦꯡꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯝꯂꯝꯕ ꯅꯠꯇꯦ ꯃꯁꯤ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯣ ꯑꯩꯅ ꯑꯗꯨꯝ ꯐꯖꯅ ꯍꯥꯏꯔꯝꯕꯗꯣ ꯅꯪꯅ ꯅꯅꯥꯗ ꯍꯥꯞꯇꯦ ꯑꯩꯒꯤ ꯏꯋꯥ ꯂꯧꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯇꯟ ꯇꯟꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯅꯌꯨꯝꯗꯒꯤ ꯅꯃꯥ ꯅꯄꯥꯅ ꯀꯔꯤꯝꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇ꯭ꯔꯅꯦ ꯁꯨꯅꯤꯡꯗꯕꯤ ꯍꯦꯔꯥ ꯉꯁꯥꯏꯗꯒꯤ ꯁꯨꯝ ꯇꯥꯒꯦꯅ ꯇꯥꯕꯅꯤ ꯌꯨꯝꯒꯤ ꯏꯃꯥ ꯏꯄꯥꯒꯗꯤ ꯄꯟꯕꯤꯔꯛꯀꯅꯨꯗ ꯄꯜꯂꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯄꯜꯂꯦ ꯅꯃꯥ ꯅꯄꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ ꯄꯥꯎ ꯊꯣꯛꯑꯦꯅꯦ ꯏꯕꯦꯝꯃ ꯑꯗꯨꯕꯨꯅꯦ ꯚꯥꯅꯨꯃꯇꯤ ꯑꯩꯒꯤ ꯌꯨꯝꯁꯤꯗꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯌꯥꯔꯣꯏ ꯅꯃꯤꯠꯇꯨꯗ ꯈꯨꯗꯣꯝꯕꯤꯁꯤꯗ ꯆꯛ ꯊꯤꯜꯂꯒ ꯇꯥꯛꯇꯧꯔꯤꯕ ꯈꯪꯂꯕ꯭ꯔꯥ ꯆꯠꯂꯣ ꯌꯥꯝ ꯊꯨꯅ ꯐꯤꯁꯤ ꯁꯨꯔꯨꯁꯣ ꯑꯗꯨꯒ ꯆꯥꯏꯔꯤ ꯃꯌꯥꯝꯁꯤꯁꯨꯅꯦ ꯂꯣꯏꯁꯤꯜꯂꯨ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯔꯗꯤ ꯁꯨꯛꯇꯧ ꯍꯦꯛ ꯇꯧꯔꯣꯏ ꯏꯃꯥꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯩꯅ ꯇꯧꯗꯕꯗ ꯅꯪ ꯑꯩꯁꯤ ꯍꯥꯠꯇꯣꯛꯄ ꯉꯝꯗꯧꯔꯤꯕ꯭ꯔꯣ ꯁꯨꯛꯇꯧ ꯇꯧꯔꯣꯏ ꯑꯩꯁꯨ ꯇꯧꯔꯣꯏꯕ ꯍꯅꯨꯕꯤ ꯃꯩꯇꯠꯄꯤ ꯅꯪ ꯀꯩꯗꯧ ꯉꯝꯒꯦ ꯌꯦꯡꯒꯦꯕ ꯁꯨꯅꯤꯡꯗꯕꯤ ꯀꯣꯖꯥꯛ ꯀꯥꯕꯤ ꯅꯇꯟ ꯇꯟꯃꯟꯗꯅ ꯂꯩꯀꯥꯏꯒꯤ ꯐꯧꯁꯨꯈꯣꯜ ꯇꯥꯔꯒ ꯅꯈꯨꯕꯥꯛ ꯀꯨꯔꯣꯟ ꯍꯨꯕ ꯉꯝꯕꯤ ꯅꯪ ꯃꯨꯛ ꯇꯟꯕ ꯅꯨꯄꯤꯁꯦ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯎꯖꯔꯛꯇ꯭ꯔꯤꯅꯦ ꯀꯜꯂꯤꯕ ꯅꯆꯤꯟꯗꯣ ꯎꯠ ꯅꯣꯏꯔꯒ ꯅꯪ ꯐꯣꯏꯗꯠꯄꯤꯌꯨꯔꯥ ꯃꯤ ꯎꯁꯤꯠꯇ ꯁꯥꯗꯅ ꯏꯁ 이마디 얌수닝이 얌수닝민이고 마사 난바나 사리바 ꯑꯩꯅ ꯅꯍꯥꯟꯈꯩ ꯁꯨꯝ ꯌꯦꯡꯒꯦꯅ ꯌꯦꯡꯕꯅꯤ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯍꯥꯏꯗꯅ ꯉꯁꯤꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯗꯕ ꯌꯥꯗ꯭ꯔꯦ ꯅꯪ ꯀꯩꯗꯧꯗꯣꯔꯤꯕ ꯅꯪ ꯀꯩꯗꯧꯗꯧꯔꯤꯅꯣꯕ ꯅꯪ ꯑꯩꯁꯤ ꯐꯨꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥꯏꯔꯤꯕ꯭ꯔꯩꯕ ꯍꯥꯏꯕꯤꯒꯤ ꯇꯥꯖꯧ ꯑꯩꯁꯦ ꯚꯥꯅꯨꯃꯇꯤ ꯍꯥꯏꯗꯅ ꯂꯩꯀꯥꯏꯁꯤꯗ ꯏꯃꯤꯡ ꯆꯠꯂꯤꯕ ꯅꯪꯒꯨꯝꯕꯤ ꯃꯧ ꯁꯣꯏꯅꯥꯎ ꯃꯤ ꯑꯣꯟꯕ ꯂꯣꯏꯍꯧꯗꯕꯒꯤ ꯌꯣꯡꯃꯨ ꯃꯥꯟꯕꯤ ꯅꯪꯒꯨꯝꯕꯒꯅꯒ ꯑꯩꯉꯣꯟꯗ ꯍꯦꯟꯖꯤꯟꯕ ꯅꯠꯇꯦ ꯅꯁꯝꯗꯣ ꯈꯨꯗꯥꯡ ꯌꯦꯜꯂꯒ ꯆꯣꯔꯣ ꯂꯥꯛꯇꯨꯅ ꯐꯣꯏꯕ ꯉꯝꯕꯤꯅꯤ ꯑꯩꯁꯦ ꯐꯣꯏꯕꯤꯔꯣꯅꯦ ꯏꯁꯝꯁꯦ ꯐꯣꯏꯕꯤꯔꯣ ꯅꯪꯅ ꯏꯁꯝꯁꯦ ꯐꯣꯏꯔꯒ ꯑꯩꯗꯤ ꯈꯨꯠꯀꯁꯦ ꯂꯩꯃ ꯖꯒꯣꯏ ꯊꯦꯛꯇꯅ ꯀꯣꯟꯗꯅ ꯂꯩꯇꯥꯔꯦꯅꯦ ꯏꯁ ꯃꯁꯛ ꯌꯦꯡꯗꯅ ꯃꯤꯒꯁꯨ ꯅꯣꯛꯅ ꯁꯥꯔꯤ ꯊꯔꯣꯏ ꯃꯃꯥꯏ ꯃꯥꯟꯕꯤ ꯍꯥꯏꯁꯤꯅꯤ ꯃꯃꯥꯏꯔ ꯃꯆꯤꯜꯂ ꯃꯃꯤꯠꯂ ꯈꯪꯗꯕ ꯈꯔ ꯄꯥꯟꯁꯤꯜꯂꯒ ꯃꯁꯤ ꯑꯩꯕꯨ ꯊꯔꯣꯏ ꯃꯃꯥꯏ ꯃꯥꯟꯕꯤ ꯀꯥꯏꯅꯒ ꯍꯥꯏꯌꯦꯃꯤ ꯑꯗꯨꯗꯤ ꯅꯪ ꯈꯪꯏꯗꯅ ꯑꯩꯕꯨ ꯊꯔꯣꯏ ꯃꯃꯥꯏ ꯃꯥꯜꯂꯦ ꯍꯥꯏꯔꯤꯕ ꯅꯆꯤꯟꯗꯣ ꯊꯨꯒꯥꯏꯕ ꯇꯥꯔꯦ ꯉꯁꯤꯗꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯁꯦꯟꯁꯤꯟꯗꯨꯅ ꯃꯃꯧꯒꯤ ꯃꯆꯤꯟꯕꯥꯟꯗ ꯊꯥꯖꯤꯜꯂꯤ ꯃꯁꯝꯗꯨꯁꯨ ꯍꯦꯛꯇ ꯂꯥꯝꯗꯨꯅ ꯐꯣꯏ ꯚꯥꯅꯨꯃꯇꯤ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯒꯤ ꯃꯁꯤꯡꯗꯅꯤ ꯃꯥꯅ ꯃꯃꯧꯕꯨ ꯐꯨꯔꯤꯕꯗꯨ ꯃꯇꯝ ꯀꯨꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯔꯕ ꯅꯨꯡꯁꯤꯠ ꯀꯥꯡꯂꯛꯄꯒꯨꯝ
Thambal masu khangboi kaiboi lauduna hai makut hanna hanna Khoi masire he mani min chabi nangbu miro masi nu bise purai min chabi ni ko thado hai bani thado ayo masire mi adudi tangsu khangbra nungai bra yengo na de ngamal la roi bai asi hai duna masu manem gi masamdu hekta phoidat makut ka lamna duna ani du phudat Banumati masu hayeng siat na bamapi suram dabagi sawning bada nahan makai ki nungai taba pummaga pasina duna lai mayau kai mamau ni kau makai sapmana na unsin duna khatnari mamau mai sungai sapman manem na mabu motli suning de tatana ngang masai ba tawbani handak mana naru badu makong hamdari ngai manem na mangi sengi haidana iru mari mangarak luhan badagi anabu ohen kibagi sawning leibaga masu madu pumna magphudoraktuna manem ni haibaga hanba leita sapmana na makut handuna phunari ayoy manem na makut thaba ngambi chabi tibai kon manbi nang aina ngasidi banu mati khangan ba tare nang lasam phoi bu nakutse laite keba he hanubi nang nadi namau ni na handraga aina di kai do bi handoi ba nang sunu ngai ba yengo ba hoi masire khut ka se lawai laite masi hanubi si prai chabi ni ko asi haiduna phuna na kapngang tawri thambal madi narubaki masado yam kankhatpa oidabaga phunari ning tawribadu manem Banumati na krangamlap tawri tanjaduda u khaiba singi sel thiluba mapa masadu hanjilakpada mangolduda tawramliba liladu ubada prap chensilaktuna khamdokpa laknari kesona hey mama hingsa binangbu namauda thadone karino ne noina tawnaridu hui hongdong dungna soidi signarisi noi thadoknararoi ima namau nupi siba tare kaina toiduba samda thadongse baba ima simda singtho asi haiduna magi nupigi masam phoiriba mamagi makuttu singthoktuna wangna thangatni nupa noina magi makutto adumaina yakta pai ayamo magi masamse ina phoi hoge ayam yendi manai bu namchilak ekta putaba nang khangbra nang asi haiduna manemda songsin ki taw matawduda bibana mamangda phat songsinduna nupi ngai khoini nang ayo aine thado wairaga hai imagi bungo madogi nupido machindu kaina thajilo mado kesona ngasi ainu oina nangonda nachimba nu thajilaklabadi mama nang hausikari ba phibam du de ke okke na phibam tarar nate kari no haibanida noina yum si tawramlibase nate yum thangna bana khuning kang dana yengnaribase noi namai du kari pi kai baga khangdra haiba ha adubudi sawon topabanina karai dagi kai bu khangani ke ai eman layegi su thawoi usitap laikai mangda yon narol zum ngasi natrabli noi ai na mukli saishin sandabada hingna hingsadana mi siba soidana yawnara makugi waduda peri tawduna khumnai thambaldo aidi karisu khangjade pap isa sing narubadagi ikan khatti sorga se chaning samang samna inung nungai ti haiduna imung di hiptuna leijabani aduga imana lekai satnuraga aibu koi kauduna kauthokpiraga mathong maram khangdana mari makhong samnadana yongi ma pabaga supan pandana ngang saibiraga aingonda songsinduna samse hekta phoi bahaurakliban he chintibi waraktabi nang natro aina satho amdaida mangol sida phamdana ngan thoida leiramlibado aduda aina hayeng thabak chatkani adu chatpada siatna naba phirol sia si khak su haidana thanamba yamas nate aduga nangna aina halaknaba phawba ngasai thamlama phiroldo masi lengda lamyai sida langthoktana thamlami nangido aibu sitriba natro aina haiba ngangba nanada haptadana lauroi haidana laudaba nayumdadi nama napana takpi tambiraktaba adubu tambirakti haibibani kaino aduga nangsu aingonda songsindana aigi isamse phoidi natrani he chintibi masi mama sabi singanbi ei charwai dumaya si sa khongliba kaliba nachindo asi thugai regeda ai asi haiduna pugadaugi magi nupigi manakta khongkap khra sangsit mataududa masanupagi manakta sensinduna hairai kapngang tauduna oi ma karino makoi mapa ngaurabro namausina so aibu phubiba aduga mok makoi mapa na nasa namaugi mamangda aingonda khut hekta thage tawbasibu namau nupi suningda bisina ai sibu sitki driver ai nya ai thoi siam nungai te ko ai masanupada monsinduna ibungo imagi piba
ꯉꯁꯤꯗꯒꯤ ꯐꯠꯇꯕꯤ ꯁꯤꯡꯒꯟꯕꯤ ꯑꯩꯁꯦ ꯌꯨꯝꯁꯤꯗ ꯂꯩꯔꯣꯏ ꯑꯩ ꯆꯠꯈꯤꯅꯤꯕ ꯅꯪꯅꯁꯨ ꯑꯩꯒꯤ ꯈꯨꯠ ꯊꯥꯡꯒꯠꯂꯒ ꯅꯇꯨꯅ ꯁꯝꯁꯤ ꯐꯣꯏꯍꯟꯒꯦ ꯇꯧꯕ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯅꯄꯥꯅ ꯑꯩꯕꯨ ꯐꯨꯒꯦ ꯇꯧꯕ ꯅꯣꯏꯕꯨ ꯑꯣꯛꯁꯅꯨ ꯁꯤꯡꯁꯅꯨꯅ ꯑꯩ ꯉꯥꯡꯕꯅꯤꯀꯣ ꯑꯗꯨꯕꯨꯅꯦ ꯉꯁꯤꯒꯤ ꯊꯧꯑꯣꯡꯁꯦ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯆꯠꯈꯤꯅꯤꯕ ꯑꯩ ꯆꯠꯈꯤꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯣꯏꯒꯤ ꯌꯨꯝꯁꯤꯗ ꯑꯩ ꯑꯃꯠꯇ ꯂꯩꯔꯣꯏꯕ ꯑꯩ ꯏꯃꯥ ꯅꯃꯧ ꯅꯨꯄꯤꯗꯤ ꯏꯃꯥꯅ ꯅꯝꯁꯤꯜꯂꯒ ꯐꯨꯔꯝꯕꯗꯨꯗ ꯑꯩꯗꯤ ꯁꯨꯝꯅꯗ ꯈꯥꯝꯗꯣꯛꯎꯕꯅꯤ ꯑꯗꯨꯗꯅꯤ ꯑꯩ ꯀꯅꯥꯝꯇꯒꯤ ꯃꯤꯆꯪꯗ ꯆꯪꯕ ꯅꯠꯇꯦꯀꯣ ꯑꯩ ꯑꯗꯨꯅꯅꯤ ꯏꯃꯥꯒꯤ ꯃꯤꯆꯪ ꯆꯪꯕꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯕꯁꯨ ꯅꯠꯇꯦ ꯋꯥꯈꯜꯗꯣ ꯑꯝꯇ ꯂꯥꯟꯅ ꯈꯟꯈꯤꯅꯨ ꯀꯩꯗꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇꯨ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯒ꯭ꯔꯣ ꯒ꯭ꯔꯣ ꯈꯣꯠꯂꯤ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯁꯤ ꯌꯧꯁꯤꯜꯂꯗꯤ ꯏꯃꯥꯅ ꯐꯪꯉꯤ ꯅꯨꯄꯤ ꯃꯤꯆꯪ ꯆꯪꯉꯤ ꯍꯥꯏ ꯏꯇꯨꯅ ꯐꯪꯉꯤ ꯅꯃꯥ ꯃꯤꯆꯪ ꯆꯪꯉꯤ ꯍꯥꯏ ꯍꯦ ꯏꯁꯣꯔ ꯑꯩ ꯈꯪꯗ꯭ꯔꯦ ꯈꯠꯅꯕꯅ ꯃꯣꯏꯅ ꯈꯠꯅꯔꯒ ꯂꯥꯟꯁꯨ ꯂꯥꯟꯖꯗꯕ ꯈꯥꯝꯗꯣꯛꯎꯕ ꯑꯩ ꯑꯣꯏꯅ ꯃꯤꯍꯨ ꯄꯥꯞ ꯑꯣꯏꯍꯧꯔꯦ ꯚꯥꯅꯨꯄꯇꯤ ꯀꯞꯉꯥꯡ ꯇꯧꯗꯨꯅ ꯌꯥꯔꯦ ꯉꯁꯤꯗꯒꯤ ꯅꯣꯏ ꯂꯣꯏꯅꯅꯦ ꯈꯪꯉꯕ ꯑꯩꯅ ꯈꯪꯉꯕꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯚꯥꯅꯨꯃꯇꯤ ꯃꯥꯅ ꯑꯣꯏꯅ ꯂꯥꯟꯖꯗꯕ ꯁꯥ ꯁꯨꯠ ꯇꯧꯅ ꯀꯞꯉꯥꯡ ꯇꯧꯔꯤ ꯃꯇꯧꯁꯤꯡꯗꯨꯗ ꯊꯝꯕꯥꯜ ꯃꯥꯗꯤ ꯇꯨꯃꯤꯟ ꯃꯔꯨ ꯂꯨꯞꯊꯗꯨꯅ ꯁꯨꯠ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯇꯧꯁꯤꯡꯗꯨ ꯌꯦꯡꯂꯒ ꯍꯥꯏꯔꯦ ꯀꯦꯁꯣꯅ ꯍꯩ ꯃꯃꯥ ꯅꯪ ꯋꯥꯈꯜ ꯇꯥꯕ ꯌꯥꯝ ꯋꯥꯠꯂꯤ ꯅꯪꯅ ꯅꯤꯡꯉꯛꯄ ꯅꯪꯅ ꯇꯧꯅꯤꯡꯕꯗꯨꯗ ꯇꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯒꯅ ꯁꯥꯎꯒꯤ ꯍꯥꯏꯕ ꯃꯗꯨꯗꯤ ꯇꯥꯏꯕꯪ ꯁꯪꯁꯥꯔꯁꯤꯗ ꯆꯠꯅꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯃꯃꯥ ꯍꯥꯏꯕꯁꯦ ꯂꯣꯛꯈ꯭ꯔꯕ ꯁꯦ ꯌꯦꯡꯉꯨ ꯃꯁꯥꯒꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯔꯤꯕ ꯃꯌꯨꯝꯗꯣ ꯌꯨꯝꯐꯝꯗꯣ ꯊꯥꯗꯣꯛꯂꯝꯂꯒ ꯑꯩꯈꯣꯏꯒꯤ ꯁꯦꯕꯥ ꯇꯧꯔꯨꯔꯅꯤ ꯍꯥꯏꯗꯅ ꯅꯆꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯂꯤꯕ ꯅꯃꯧꯁꯦ ꯅꯨꯡꯁꯤꯗ꯭ꯔꯅꯤ ꯑꯗꯨꯅ ꯅꯃꯧꯁꯤꯕꯨ ꯃꯤꯅꯨꯡꯁꯤ ꯑꯃꯒ ꯂꯣꯏꯅꯅ ꯌꯦꯡꯕꯤꯔꯒ ꯑꯈꯪ ꯈꯪꯗ ꯑꯍꯩ ꯍꯩꯇ ꯆꯠꯅꯕ ꯆꯠꯅꯗꯕ ꯑꯄꯥꯝ ꯄꯥꯝꯗ ꯏꯟꯊꯤꯅ ꯇꯥꯛꯄꯤꯔꯒ ꯃꯅꯦꯝ ꯅꯪꯅ ꯂꯣꯏꯅꯒꯗꯧꯕꯅꯤꯅꯦ ꯑꯗꯨꯒ ꯅꯪꯗꯤ ꯀꯔꯥꯏꯗꯒꯤ ꯑꯗꯨꯗꯤ ꯅꯠꯇꯦ ꯅꯪꯅ ꯑꯄꯥꯝꯕꯗ ꯇꯧ ꯍꯥꯏꯕ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯨꯝ ꯌꯦꯡꯁꯤꯟꯕ ꯑꯗꯨꯗꯗꯤ ꯃꯤꯁꯨ ꯊꯃꯣꯏ ꯑꯃ ꯄꯥꯜꯂꯤꯕꯅꯤꯅ ꯁꯥꯎꯔꯛꯄ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤꯅꯦ ꯑꯗꯨꯗꯒꯤꯗꯤ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯗꯕ ꯃꯉꯣꯟꯗ ꯅꯪꯉꯣꯟꯗ ꯄꯥꯜꯂꯁꯅꯨ ꯃꯇꯥꯒꯨꯝ ꯉꯥꯡꯅꯔꯕꯅꯤꯅ ꯁꯥꯎꯅꯔꯛꯀꯅꯤ ꯑꯗꯨꯗꯒꯤꯗꯤ ꯃꯥꯅ ꯑꯗꯨ ꯍꯥꯏꯔꯦ ꯃꯥꯅ ꯑꯗꯨ ꯇꯧꯔꯦ ꯍꯥꯏꯗꯕ ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥ ꯑꯄꯣꯛꯄꯤ ꯃꯃꯥꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯊꯃꯣꯏꯗ ꯃꯥꯂꯣꯝ ꯊꯝꯂꯒ ꯄꯦꯟꯊꯣꯛꯅꯕ ꯉꯝꯅꯔꯛꯏ ꯄꯦꯟꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯃꯅꯤ ꯃꯃꯧꯒꯤ ꯃꯔꯛꯇꯒꯤ ꯏꯃꯨꯡꯗꯣ ꯑꯗꯨꯝ ꯃꯍꯤ ꯂꯥꯡꯉꯛꯀꯅꯤ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯂꯕꯗꯤ ꯃꯤꯅ ꯋꯥꯔꯤꯅꯐꯝ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯄ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯑꯗꯨꯝ ꯇꯥꯕ ꯃꯃꯥ ꯅꯪ ꯋꯥꯈꯜ ꯇꯥꯎꯅꯦ ꯃꯧ ꯅꯪꯁꯨ ꯑꯩꯈꯣꯏꯕꯨꯁꯨ ꯅꯪꯅ ꯍꯦꯛ ꯑꯄꯣꯛꯄ ꯅꯃꯥ ꯅꯄꯥꯅꯤ ꯈꯟꯅ ꯑꯣꯛꯇꯁꯤꯡꯗ ꯇꯥꯛꯄꯗ ꯍꯥꯏꯕꯗ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯆꯩꯈꯩꯁꯤꯡꯗꯨꯅ ꯊꯝꯒꯅꯨ ꯄꯨꯟꯁꯤꯒꯤ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯩꯒꯗꯧꯔꯤꯕ ꯏꯃꯨꯡꯁꯦ ꯅꯪꯅ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏ ꯆꯦꯛꯁꯤꯟꯅ ꯇꯥꯁꯤꯟ ꯈꯨꯝꯖꯤꯟꯗꯨꯅ ꯄꯥꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯃꯥ ꯅꯪꯅ ꯑꯁꯦꯡ ꯑꯃꯥꯡ ꯈꯥꯏꯖꯕ ꯃꯁꯥ ꯅꯥꯟꯖꯕ ꯃꯗꯨ ꯄꯨꯝꯅꯃꯛ ꯐꯩ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯪ ꯋꯥꯉꯥꯡ ꯍꯩꯇꯦ ꯅꯆꯥ ꯅꯃꯧ ꯋꯥꯔꯛꯄꯗ ꯅꯤꯌꯣꯝ ꯑꯃ ꯏꯀꯥꯏ ꯀꯥꯏ ꯅꯃꯧꯅ ꯐꯅ ꯁꯨꯅꯤꯡꯗ꯭ꯔꯕꯁꯨ ꯅꯪꯅ ꯅꯨꯡꯁꯤꯅ ꯊꯦꯝꯅꯧꯗꯨꯅ ꯐꯖꯕ ꯋꯥꯍꯩꯅ ꯁꯦꯝꯗꯣꯛꯄꯤꯒꯗꯕꯅꯤ ꯄꯦꯟꯊꯣꯛꯄ ꯍꯩꯒꯗꯕꯅꯤ ꯃꯗꯨꯕꯨꯅꯤ ꯃꯤꯅ ꯑꯐꯕ ꯃꯅꯦꯝ ꯍꯥꯏꯅꯔꯤꯕꯁꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯗꯨꯒꯤ ꯍꯣꯠꯅ ꯇꯩꯅꯕꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯑꯁꯣꯏꯕꯗ ꯊꯤꯗꯨꯅ ꯂꯩ ꯑꯗꯨꯅꯅꯤ ꯉꯁꯤ ꯅꯃꯧꯒ ꯅꯪꯒꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯅ ꯇꯞꯅ ꯏꯪꯅ ꯏꯔꯦꯟꯖꯅ ꯍꯥꯏꯔꯤꯁꯤ ꯅꯈꯣꯏ ꯂꯣꯏꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯊꯗꯨꯅ ꯋꯥꯈꯜ ꯇꯥꯟꯅꯔꯣ ꯑꯁꯤꯒꯨꯝꯕ ꯏꯃꯨꯡ ꯂꯩꯈꯥ ꯇꯥꯕꯒꯤ ꯊꯧꯗꯣꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯀꯦꯁꯨꯋꯥꯏꯒꯤ ꯏꯃꯨꯡꯗ ꯊꯣꯛꯇꯅꯕ ꯅꯣꯏꯅ ꯍꯣꯠꯅꯒꯗꯕꯅꯤ ꯃꯈꯣꯏ ꯃꯄꯥ ꯅꯅꯥꯏ ꯅꯨꯄꯤ ꯉꯁꯤꯗꯒꯤ ꯋꯥꯈꯜ ꯇꯥꯖꯔꯒꯦ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕꯁꯦ ꯇꯧꯖꯔꯔꯣꯏ ꯑꯩ ꯁꯤꯗꯤ ꯍꯧꯒꯠꯄꯒ ꯉꯝꯗ꯭ꯔꯦ ꯏꯃꯥ ꯑꯩ ꯁꯝꯒꯦ ꯇꯞꯅ ꯍꯧꯒꯠ ꯑꯗꯨꯒ ꯄꯥꯕ ꯅꯃꯧꯁꯨ ꯉꯁꯤꯗꯒꯤ ꯋꯥꯈꯜ ꯇꯥꯖꯔꯦ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯁꯨꯅꯤꯡꯗꯕ ꯀꯇꯟ ꯆꯨꯕꯗꯣ ꯉꯁꯤꯗꯒꯤ ꯇꯧꯖꯔꯔꯣꯏ ꯅꯃꯧꯒꯤ ꯍꯛꯆꯥꯡꯗ ꯂꯩꯔꯝꯕ ꯑꯇꯟꯕꯒꯤ ꯇꯤꯟꯗꯣ ꯏꯔꯨ ꯁꯦꯡꯅ ꯂꯨꯖꯊꯣꯛꯂꯒ ꯂꯣꯏꯅ ꯇꯥꯟꯊꯣꯛꯈ꯭ꯔꯒꯦ ꯄꯤꯕꯥꯅ ꯁꯦꯡꯗꯤ ꯁꯦꯡꯉꯦꯀꯣ ꯀꯩꯒꯨꯝꯕ ꯑꯔꯥꯟꯕ ꯑꯣꯏꯔꯝꯃꯗꯤ ꯅꯄꯥꯝ ꯌꯧꯔꯤ ꯈꯪ ꯍꯥꯏ ꯅꯣꯏꯒꯤ ꯑꯣꯏꯅꯕꯗꯣ ꯍꯣꯔꯦꯟ ꯅꯣꯏꯒꯤ ꯀꯥꯗ ꯄꯦꯟꯅ ꯑꯣꯏꯅꯔꯣ ꯏꯃꯥꯁꯤ ꯁꯤꯔꯦ ꯁꯣꯝꯗ ꯑꯩ ꯈ꯭ꯋꯥꯡꯁꯤꯁꯨ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯀꯣꯛꯁꯤꯁꯨ ꯆꯤꯛꯄꯅ ꯍꯩ ꯃꯧꯋꯥ ꯑꯩꯕꯨ ꯏꯃꯨꯡꯗ ꯑꯝꯇ ꯄꯨꯁꯤꯜꯂꯨꯅꯦ ꯍꯌꯦꯡꯗꯤ ꯁꯅꯥꯃꯍꯤꯒꯤ ꯌꯣꯡ ꯈꯨꯔꯨꯝꯕꯒ ꯌꯥꯝ ꯆꯠꯇꯧꯔꯤ ꯑꯩ